ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯜꯂꯩ ꯑꯉꯥꯎꯕꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯝꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ, ꯍꯩꯃꯥ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯕꯣ, ꯅꯆꯟ ꯅꯆꯥ ꯄꯤꯔꯤꯅꯦ, ꯂꯧꯅꯤ ꯅꯪꯕꯣ꯫ ꯊꯧꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ, ꯍꯣꯏ, ꯊꯧꯕ ꯆꯥꯗꯨ ꯂꯧꯏ, ꯃꯦꯝꯆꯥ ꯃꯊꯃꯣꯏ ꯃꯅꯨꯡꯗ꯫ ꯇꯁ, ꯀꯝꯗꯧꯏ? ꯃꯦꯝꯆꯥ ꯑꯩꯅ ꯊꯥꯛꯄ ꯂꯥꯡ ꯊꯨꯗꯤ ꯊꯨꯔꯦꯗꯅ꯫ ꯃꯦꯝꯆꯥ ꯃꯥꯗꯤ ꯍꯔꯥꯎꯏ꯫ ꯀꯨꯜꯂꯅ ꯃꯆꯥꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯥꯁꯨ ꯁꯤꯗ ꯐꯝꯁꯤ꯫ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯊꯧꯕꯒꯤ ꯏꯪꯒꯤꯠ ꯈꯪꯏ, ꯑꯗꯨꯅ ꯀꯨꯏꯅ ꯄꯟꯊꯅꯤꯡꯗ꯭ꯔꯗꯨꯅ, ꯕꯥꯕꯥ, ꯆꯥꯛꯈꯨꯝꯗ ꯌꯥꯝ ꯆꯥꯏꯍꯧꯔꯤ, ꯑꯗꯨꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯪꯉꯣ꯫ ꯊꯥꯕꯜꯂꯩ ꯊꯨꯅ ꯆꯪꯂꯛꯏ꯫ ꯁꯛꯇꯥꯁꯤꯒ ꯏꯔꯥꯡꯀꯥꯁꯨ ꯇꯧꯔꯤ, ꯆꯥ ꯑꯁꯥꯕꯗꯨꯅ ꯃꯃꯥꯏꯁꯤꯗ ꯍꯩꯖꯤꯜꯂꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯔꯥꯡ ꯐꯔꯤꯕꯁꯦ ꯃꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯤ, ꯅꯨꯡꯁꯤꯗꯕꯅ꯫ ꯊꯥꯕꯜꯂꯩ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ, ꯊꯧꯕ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ꯫ ꯀꯔꯤ ꯈꯨꯐꯖꯅꯣ, ꯌꯨꯝꯗ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯁꯨꯛ ꯐꯖꯕ, ꯑꯗꯨꯁꯨ ꯂꯋꯥꯏ ꯅꯨꯄꯤꯅ꯫ ꯈꯨꯅꯨꯡ ꯑꯁꯤꯗꯕꯨ ꯑꯁꯨꯛ ꯐꯖꯕ꯫ ꯆꯨꯝꯃꯤ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯃꯁꯤ ꯑꯣꯏꯗꯅ ꯑꯩ ꯃꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯑꯁꯨꯛ ꯐꯖꯕ ꯑꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏ? ꯀꯨꯜꯂꯅ ꯃꯌꯥꯝ ꯑꯗꯨꯗ, ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯐꯪꯕꯤꯔꯝꯈꯣ, ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯖꯔꯨꯈꯤꯒꯦ꯫ ꯀꯨꯜꯂ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯍꯣꯠꯅꯔꯛꯏ꯫ ꯀꯨꯜꯂ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ, ꯏꯁ, ꯁꯤꯗꯤ ꯆꯥꯎꯏꯍꯦ ꯏꯕꯣ, ꯀꯤꯂꯣ ꯌꯥꯝꯅ ꯇꯥꯔꯝꯃꯅꯤ꯫ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯄꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯅꯩ꯫ ꯇꯥꯟ ꯈꯪꯕꯤ ꯃꯦꯝꯆꯥꯅ, ꯉꯥꯁꯤꯗꯤꯅꯦ ꯃꯁꯥ ꯅꯍꯥ ꯑꯣꯏꯕ ꯏꯕꯨꯡꯉꯣꯅ ꯑꯣꯏꯅ ꯁꯦꯝꯖꯔꯁꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯑꯃ, ꯃꯥꯗꯤꯅꯦ ꯉꯥ ꯁꯦꯝꯕꯒꯗꯤ ꯍꯩꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯗ, ꯌꯦꯡꯉꯣꯏ ꯏꯕꯦꯝꯃ, ꯆꯠꯂꯣ, ꯉꯥꯁꯦ ꯅꯈꯣꯏ ꯑꯅꯤ ꯁꯦꯝꯃꯤꯟꯅꯔꯨꯔꯣ, ꯃꯥꯗꯤ ꯑꯅꯧꯕꯒ ꯑꯣꯏꯔꯦ, ꯏꯉꯥꯎ ꯉꯥꯎꯕ ꯇꯥꯔꯦ, ꯆꯣ ꯑꯋꯥꯠ ꯑꯄꯥꯒ ꯍꯪꯉꯨꯆꯣ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯤꯃꯥꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯏ꯫ ꯊꯧꯕꯁꯨ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯌꯥꯏ, ꯀꯔꯤꯃꯇ ꯍꯥꯏꯗꯦ꯫ ꯑꯅꯤꯗꯨ ꯉꯥ ꯁꯦꯝꯕ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯃꯥꯁꯨ ꯋꯥꯁꯨ ꯉꯥꯡꯗꯦ, ꯉꯥ ꯑꯗꯨ ꯁꯦꯝꯕ ꯍꯧꯔꯛꯏ꯫ ꯊꯥꯕꯜꯂꯩ ꯃꯊꯟꯇ, ꯉꯥꯁꯤꯗꯤ ꯆꯥꯎꯏꯍꯦ, ꯍꯣꯔꯦꯟ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯌꯥꯝꯕꯨꯡꯒꯤ ꯈꯔ ꯄꯤꯔꯨꯕ ꯇꯥꯔꯦ, ꯃꯤ ꯆꯥꯕ ꯆꯥꯗꯕ ꯃꯥꯗ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯊꯧꯕ ꯊꯥꯕꯜꯂꯩꯗ, ꯏꯁꯤꯡꯁꯦ ꯈꯤꯇ ꯍꯩꯕꯤꯔꯛꯀꯦꯔꯥ? ꯊꯥꯕꯜꯂꯩꯗꯣ ꯑꯐꯤꯡ ꯑꯐꯥꯏꯅꯅ, ꯍꯩꯔꯛꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡꯗꯣ ꯍꯩ꯫ ꯊꯧꯕ ꯃꯥꯗꯤ ꯑꯆꯦꯟꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯊꯥꯕꯜꯂꯩꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯕꯜꯂꯩ ꯊꯧꯕꯒꯤ ꯏꯪꯒꯤꯠ ꯄꯨꯝꯕ ꯈꯪꯏ꯫ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯕꯜꯂꯩ ꯃꯥꯅ ꯈꯪꯗ ꯍꯩꯇꯕ ꯎꯗꯕ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯈꯪꯏ, ꯄꯨꯝꯅꯃꯛ ꯎꯏ꯫ ꯊꯥꯕꯜꯂꯩ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ, ꯈꯪꯅꯤꯗꯅ ꯍꯟꯗꯛꯇꯤ, ꯍꯥꯏꯗ ꯍꯥꯏꯔꯛꯁꯅꯨ, ꯁꯣꯏꯕ ꯁꯥꯔꯒ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯍꯩꯖꯤꯟꯒꯦ, ꯁꯛꯇꯥꯁꯤꯒ꯫ ꯊꯧꯕ ꯑꯃꯨꯛꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ, ꯏꯁꯤꯡꯁꯦ ꯈꯤꯇꯒ ꯍꯩꯕꯤꯔꯛꯎꯕ꯫ ꯊꯥꯕꯜꯂꯩ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯏꯕ ꯁꯥꯔꯒ ꯊꯧꯕꯗ ꯍꯩꯖꯤꯜꯂꯛꯏ꯫ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯊꯥꯕꯜꯂꯩꯁꯨ ꯄꯥꯈꯠꯁꯅꯗꯨꯅ, ꯁꯣꯏꯈ꯭ꯔꯦ, ꯀꯥꯏꯗ ꯆꯣꯠꯀꯦ, ꯑꯩ ꯎꯍꯧꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯊꯧꯕ ꯃꯥꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ, ꯌꯥꯔꯦꯗ, ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯆꯣꯠꯆꯔꯁꯅꯨ꯫ ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ꯫ ꯊꯧꯕ ꯃꯊꯃꯣꯏ ꯃꯅꯨꯡꯗ, ꯉꯥꯎꯕ ꯈꯪꯗꯦ, ꯃꯁꯛ ꯑꯁꯤꯅ ꯏꯐ ꯐꯖꯈꯩ, ꯁꯦꯔꯩ ꯑꯃ ꯆꯠꯀꯨꯝ ꯇꯧꯏ꯫ ꯑꯅꯤꯗꯣ ꯉꯥ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯛ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏ, ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯅ꯫ ꯃꯦꯝꯆꯥꯅ ꯃꯌꯥꯝꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯞꯅꯔꯛꯏ꯫ ꯊꯥꯕꯜꯂꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯁꯠ ꯄꯤꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯁꯤꯗ ꯂꯤꯛꯂꯥꯒꯤ ꯈꯤꯇ ꯍꯥꯞꯄꯤꯔꯛꯑꯣ, ꯃꯥꯗꯣ ꯀꯨꯏꯔꯕꯅꯤ, ꯁꯥꯔꯦꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ, ꯈꯤꯇ ꯄꯤꯔꯨꯒꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯅ ꯇꯧꯒꯗꯧꯔꯤꯕꯗꯨ ꯈꯪꯗꯨꯅ, ꯍꯥꯏ, ꯀꯧꯕꯤꯔꯨꯔꯣꯗꯅ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯀꯥꯏꯗꯩꯅꯣꯗ, ꯉꯁꯥꯏꯗꯩꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ, ꯆꯥꯔꯝꯗꯥꯏꯁꯤꯗ ꯃꯤ ꯀꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯩ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦꯕ, ꯈꯤꯇ ꯍꯥꯞꯄꯣ꯫ ꯉꯥꯟꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯥꯞꯄꯤꯌꯨ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯏꯀꯥꯏꯔꯅꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯟꯁꯥꯡ ꯑꯗꯨ ꯃꯈꯨꯠ ꯅꯤꯛꯄ ꯃꯈꯩ ꯍꯥꯞꯄꯤ꯫ ꯊꯥꯕꯜꯂꯩꯅ ꯃꯃꯥꯗ,
ꯏꯃꯥ ꯈꯔꯒ ꯍꯥꯞꯄꯣ ꯉꯥꯟꯕꯤꯅ ꯇꯧꯔꯤꯕꯗꯨ ꯈꯪꯕꯅ ꯀꯗꯥꯏ ꯑꯩ ꯑꯣꯏꯅ ꯍꯥꯞꯀꯦ ꯅꯃꯥꯁꯤꯗꯤ ꯇꯞꯈ꯭ꯔꯕ ꯃꯤꯉꯣꯟꯗ ꯄꯤꯕꯕꯨ ꯖꯨꯠ ꯆꯥꯅ ꯄꯤꯗꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯟꯕꯤ ꯆꯥꯎꯔꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯟꯀꯣꯛ ꯇꯧꯕ ꯃꯈꯩ ꯍꯥꯞꯂꯛꯏ ꯊꯥꯕꯂꯩ ꯍꯔꯥꯎꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯃꯤꯁꯨ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯏꯟꯖꯥꯡꯁꯦ ꯁꯠ ꯑꯝꯇ ꯄꯤꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯆꯠꯂꯣ ꯏꯃꯥ ꯈꯣꯏꯅꯦ ꯆꯥꯛ ꯑꯃꯇ ꯆꯥꯔꯝꯃꯣꯏꯀꯣ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯁꯨ ꯋꯥꯊꯤ ꯇꯥꯗꯨꯅ ꯇꯣꯛꯂꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗꯦ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤꯗꯤ ꯃꯩ ꯍꯧꯔꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯈꯪꯅꯤꯗꯅ ꯅꯪ ꯍꯣꯔꯦꯟꯗꯤꯅꯦ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯅꯪꯅ ꯃꯤ ꯂꯩꯔꯕꯒꯤ ꯇꯧꯕꯅꯤꯀꯣ ꯅꯪ ꯅꯠꯂꯝꯗ꯭ꯔꯕꯗꯤꯅꯦ ꯈꯥꯕꯩꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯣꯝꯂꯝꯒꯗꯕꯅꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄꯗ ꯂꯣꯏꯔꯦ ꯉꯥꯟꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯂꯥ ꯊꯥꯕꯂꯩ ꯍꯔꯥꯎꯅ ꯏꯟꯁꯥꯡꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯗꯁ ꯀꯝꯗꯧꯔꯤ ꯁꯤꯋꯣꯏꯗꯤ ꯐꯔꯦꯗꯅ ꯄꯦꯟꯅ ꯆꯥꯖꯧꯔꯅꯤ ꯊꯥꯕꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯤꯛꯂꯥꯏꯒꯤꯗ ꯂꯥꯛꯏ ꯂꯤꯛꯂꯥꯏ ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯕꯂꯩꯅ ꯍꯣꯕꯦ ꯂꯤꯛꯂꯥꯏ ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯀꯔꯤꯃꯨꯛ ꯂꯩꯔꯒꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯁꯤ ꯉꯥꯏꯔꯦ ꯁꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝꯕꯨꯡ ꯈꯣꯏꯗ ꯑꯝꯇ ꯄꯤꯔꯨꯆꯣꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝ ꯂꯥꯛꯍꯧꯋꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯗꯤ ꯀꯨꯏꯕ ꯇꯥꯔꯦ ꯂꯤꯛꯂꯥꯏꯗꯣ ꯏꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯐꯥꯎꯔꯛꯏ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ ꯋꯥ ꯃꯅꯝꯁꯤꯗꯤ ꯑꯩꯒꯤ ꯌꯥꯎꯗ꯭ꯔꯣ ꯑꯁ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯦ ꯃꯤ ꯆꯥꯛ ꯆꯥꯔꯝꯕ ꯇꯥꯔꯤ ꯆꯠꯂꯣꯕ ꯅꯪꯒꯤ ꯅꯀꯣꯟꯅꯅꯦ ꯌꯨꯝꯗ ꯂꯩꯍꯧꯋꯦꯕ ꯈꯪꯉꯦ ꯌꯥꯝ ꯂꯩꯔꯝꯃꯅꯤ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯂꯩꯕ꯭ꯔꯥ ꯁꯨꯛꯂꯩ ꯂꯩꯔꯝꯃꯣ ꯃꯤꯅ ꯂꯩꯍꯧꯋꯦ ꯍꯥꯏꯔꯃꯛꯇꯗ ꯆꯠꯂꯣꯕ ꯑꯝꯇ ꯄꯤꯖꯨꯆꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯒꯤ ꯏꯇꯥꯗꯤ ꯅꯨꯡꯁꯤꯕꯅꯦꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯒꯤ ꯅꯥꯇꯣꯟ ꯑꯗꯨꯗ ꯁꯤꯛꯂꯛꯏ ꯂꯤꯛꯂꯥꯏꯅ ꯅꯣꯛꯇꯨꯅ ꯈꯪꯉꯦ ꯏꯕꯦꯝꯃ ꯅꯇꯥ ꯇꯧꯔꯅꯨ ꯄꯤꯔꯨꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯊꯥꯕꯂꯩ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯆꯩ ꯐꯅ ꯕꯤꯔꯦꯟꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯈꯪꯂꯒꯁꯨ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯖꯗꯦ ꯊꯥꯕꯂꯩ ꯍꯣꯕꯦ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯉꯥꯟꯕꯤꯅ ꯑꯣꯏꯅ ꯂꯥꯛꯑꯣ ꯏꯃꯥꯒ ꯐꯝꯃꯁꯤ ꯏꯆꯥ ꯉꯥꯏꯔꯤꯕꯅꯤ ꯊꯥꯕꯂꯩ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯣꯏ ꯃꯥ ꯊꯥꯕꯂꯩ ꯃꯃꯥꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯃꯦꯝꯆꯥ ꯂꯣꯏꯔꯦ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯊꯥꯕꯂꯩ ꯃꯥꯗꯤ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ ꯂꯤꯛꯂꯥꯏ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤꯗ ꯂꯥꯛꯏ ꯂꯤꯛꯂꯥꯏ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯥꯝꯕꯨꯡ ꯕꯤꯅꯥ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯤꯕꯅꯤ ꯕꯤꯅꯥꯅ ꯃꯆꯥꯗ ꯀꯅꯥꯅꯣꯅꯦ ꯀꯧꯔꯤꯁꯤꯕꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯕꯤꯔꯦꯟ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏꯅ ꯕꯤꯔꯦꯟꯗ ꯌꯥꯝꯕꯨꯡ ꯁꯦ ꯊꯥꯕꯂꯩꯅ ꯄꯤꯔꯛꯄꯅꯤ ꯁꯥꯔꯦꯡ ꯊꯣꯡꯕꯅꯦ ꯍꯥꯏ ꯃꯥꯗꯤ ꯌꯥꯎꯔꯛꯇꯦ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯔꯨꯆꯣꯅ ꯄꯤꯔꯛꯄꯅꯤ ꯕꯤꯔꯦꯟ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯤꯔꯦꯟ ꯁꯥꯎꯔꯞꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯂꯧꯔꯔꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯁꯥꯔꯦꯡ ꯊꯣꯡꯕꯁꯨ ꯆꯥꯗꯦ ꯂꯤꯛꯂꯥꯏ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯕꯤꯔꯦꯟ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯇꯨꯡꯁꯨꯅꯦ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯄꯨꯔꯛꯀꯅꯨ ꯂꯤꯛꯂꯥꯏ ꯇꯞꯅ ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯅꯗꯤ ꯌꯥꯗꯦ ꯃꯥꯅꯗꯤ ꯌꯥꯝꯕꯨꯡꯕꯨ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯅ ꯕꯤꯔꯦꯟꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯆꯠꯂꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯏꯟꯁꯥꯡꯗꯣ ꯑꯩ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯗꯦꯅ ꯍꯥꯏ ꯕꯤꯅꯥ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯃꯆꯥ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯅ ꯕꯤꯅꯥ ꯊꯣꯛꯂꯛꯏ ꯕꯤꯅꯥ ꯎꯔꯦ ꯂꯤꯛꯂꯥꯏꯅ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯕꯤꯅꯥꯅ ꯂꯤꯛꯂꯥꯏꯗ ꯍꯩꯃꯥ ꯂꯤꯛꯂꯥꯏ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯗꯤ ꯀꯥꯈꯠꯂꯛꯎꯗꯅ ꯌꯥꯔꯅꯤꯗꯩꯅꯤ ꯇꯧꯍꯩꯗꯦꯅꯦꯍꯦ ꯕꯤꯔꯦꯟ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯕꯤꯔꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯄꯤ ꯕꯤꯅꯥ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯂꯤꯛꯂꯥꯏ ꯅꯪ ꯌꯥꯝꯕꯨꯡꯒ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯏꯅꯦ ꯊꯥꯕꯂꯩꯅ ꯃꯣꯏꯒꯤ ꯁꯥꯔꯦꯡ ꯊꯣꯡꯉꯦ ꯍꯥꯏꯅ ꯑꯩꯕꯨ ꯄꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯌꯥꯝꯕꯨꯡꯅ ꯁꯥꯔꯦꯡ ꯊꯣꯡꯕ ꯆꯥꯗꯦ ꯍꯥꯏꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯃꯤꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯛꯑꯒ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯀꯗꯥꯏ ꯏꯅꯦꯗ ꯄꯤꯔꯛꯑꯣ ꯕꯤꯔꯦꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯕꯤꯅꯥ ꯈꯪꯉꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯕꯤꯅꯥꯅ ꯂꯤꯛꯂꯥꯏꯗ ꯅꯪ ꯌꯥꯝꯕꯨꯡꯁꯤ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯨꯝꯅ ꯇꯧ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯌꯥꯝꯕꯨꯡꯁꯤ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯉꯥꯡꯕꯤꯗꯅ ꯊꯣꯛꯀꯅꯤ
ꯑꯩꯅꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯏꯅꯦ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯊꯥꯕꯂꯩꯅꯗꯤ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ. ꯌꯥꯝꯕꯨꯡꯇꯅꯤ ꯃꯥꯅ ꯁꯣꯜꯂꯤꯕꯁꯦ. ꯈꯪꯗ꯭ꯔꯦꯅꯦ ꯏꯅꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯅꯪ ꯌꯥꯝꯕꯨꯡꯁꯨꯅꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯁꯤ ꯈꯦꯠꯅꯃꯟꯕꯁꯤꯗ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯠꯂꯣ. ꯏꯅꯦꯅꯦ ꯅꯪ ꯌꯥꯝꯕꯨꯡ ꯁꯥꯎꯗꯅꯕ ꯍꯥꯏꯒꯦ. ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ. ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯤꯔꯦꯟꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ. ꯕꯤꯔꯦꯟ ꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ. ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯤꯟꯇꯣꯔꯛꯏ. ꯉꯥꯟꯕꯤꯅ ꯊꯥꯕꯂꯩꯒꯤ ꯃꯁꯝ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ, ꯏꯆꯥꯒꯤ ꯁꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ. ꯌꯦꯡꯉꯣꯏ, ꯅꯤꯡꯊꯤꯅ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯌꯨꯀꯣ. ꯏꯃꯥꯈꯣꯏꯁꯨꯅꯦ ꯇꯥꯟ ꯆꯥꯔꯕꯗꯤ ꯇꯣꯏꯅ ꯂꯥꯛꯈꯤꯅꯤꯗ. ꯃꯦꯝꯆꯥ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ, ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ, ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯌꯥꯖꯔꯒꯦ, ꯁꯤꯗ ꯂꯩꯖꯔꯕꯅꯤꯀꯣ. ꯕ꯭ꯔꯣꯖꯦꯟꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯅꯦ. ꯍꯥ ꯀꯨꯂꯥ, ꯀꯔꯤ ꯈꯜꯂꯤ? ꯅꯪꯒꯤꯁꯨ ꯅꯆꯥ ꯅꯤꯉꯣꯜꯅꯤ, ꯑꯩꯒꯤꯁꯨ ꯏꯆꯥ ꯄꯤꯕꯥꯅꯤ. ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯗ, ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯖꯗꯦ. ꯇꯥꯗ ꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯝꯅ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯍꯤꯛꯇꯣꯛꯄ ꯉꯝꯖꯒꯅꯤ? ꯅꯨꯡꯉꯥꯏꯔꯦꯅꯦ ꯏꯕꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯧꯅꯅꯕ ꯇꯧꯔꯒꯦ. ꯃꯈꯥ ꯇꯥꯕ ꯋꯥꯗꯤꯅꯦ, ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯆꯤꯛꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯍꯥꯏꯅꯔꯤꯕꯗꯣ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯑꯗꯨm ꯐꯥꯎꯅꯩ, ꯚꯥꯞ ꯑꯗꯨꯝ ꯇꯥꯅꯩ. ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ. ꯃꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯃꯁꯥꯅꯁꯨ ꯇꯥꯕꯅꯤ. ꯐꯖꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯅꯥꯅ ꯃꯤꯠ ꯇꯥꯔꯣꯏ, ꯀꯅꯥꯅ ꯄꯥꯝꯂꯣꯏ? ꯍꯣꯏ ꯍꯣꯏ ꯇꯥꯗ, ꯂꯩꯖꯍꯧꯔꯒꯦꯀꯣ. ꯃꯦꯝꯆꯥꯅ ꯊꯧꯕꯗ, ꯏꯕꯨꯡꯉꯣ ꯆꯠꯂꯣꯀꯣ. ꯃꯇꯥꯡ ꯆꯥꯔꯗꯤ ꯏꯃꯥꯒꯤꯁꯤꯗ ꯍꯦꯛ ꯍꯦꯛ ꯀꯣꯏꯔꯛꯎ. ꯅꯆꯜꯁꯨ ꯂꯩꯔꯤ. ꯍꯣꯏ ꯃꯥ, ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ. ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯠꯈꯤ. ꯃꯦꯝꯆꯥ ꯅꯣꯛꯇꯨꯅ, ꯀꯌꯥꯗ ꯐꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯏꯁ, ꯀꯂꯛꯆꯩꯀꯣ. ꯊꯥꯕꯂꯩ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯁꯨꯝꯅꯒ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ. ꯇꯥꯅꯤꯡꯗꯦꯍꯦ, ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯆꯒꯠ ꯆꯒꯠ ꯌꯥꯝꯅ ꯐꯖꯕꯩ ꯃꯑꯣꯡꯗ. ꯌꯥꯝ ꯄꯥꯝꯃꯕꯣ? ꯄꯥꯝꯃꯗꯤꯅꯦ ꯏꯃꯥꯁꯨ ꯃꯇꯨꯡ ꯀꯣꯛ ꯏꯅꯧ ꯌꯥꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯕꯅ ꯑꯃꯨꯛꯇꯣꯏꯕ. ꯍꯩ, ꯑꯩꯅ ꯁꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯥ? ꯍꯥ? ꯏꯀꯥꯏ ꯈꯪꯗꯦꯅꯦ. ꯇꯦꯡꯀꯣꯠꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ. ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ. ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯁꯤꯡꯉꯤꯕ. ꯁꯤꯡꯉꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯅꯦꯕ ꯅꯪꯒꯤꯗꯣ, ꯍꯥ? ꯍꯩ, ꯑꯩꯁꯦ ꯏꯁꯤꯡꯗ ꯉꯥꯅ ꯃꯊꯤ ꯐꯥꯏꯕ ꯎꯕ ꯈꯪꯕ ꯃꯦꯝꯆꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯑꯣ, ꯈꯪꯍꯧꯔꯣ ꯎꯍꯧꯔꯣ. ꯁꯦꯜ ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯅꯉꯛ ꯁꯝ ꯑꯗꯣ ꯃꯦꯊꯠꯇꯨꯅ ꯃꯔꯥꯏꯅ ꯊꯝꯕꯤꯔꯝꯖꯅꯤ. ꯅꯪꯒꯨꯝꯕ ꯑꯃ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ, ꯃꯇꯤꯛ ꯃꯄꯥꯗꯤ ꯆꯥꯗꯅ. ꯑꯗꯨꯒꯅꯦ ꯄꯥꯕ, ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯧꯔꯛꯑꯕ, ꯍꯥꯏꯔꯛꯑꯕꯗꯤꯅꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯁꯨꯛꯌꯥ ꯌꯥꯒꯗꯕ ꯅꯠꯇꯦ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ. ꯊꯥꯕꯂꯩ ꯉꯥꯡꯗꯨꯅ ꯆꯪꯈꯤ. ꯃꯦꯝꯆꯥ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯅ, ꯈꯪꯅꯤꯌꯦ ꯅꯪꯗꯤ, ꯁꯤꯒꯨꯝꯕꯁꯦ ꯈꯪꯅꯤꯕ ꯅꯪ. ꯅꯪꯅ ꯈꯪꯂꯣꯏꯗꯣꯔꯤꯕ ꯄꯪꯁꯟꯅꯗꯣꯔꯤꯕꯁꯤꯗꯤꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯈꯛꯇꯅꯤ. ꯀꯨꯜꯂꯅ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ, ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ, ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦꯅꯦ. ꯅꯤꯡꯊꯤꯅ ꯍꯥꯏꯅꯧꯅꯦꯍꯦ. ꯑꯣ, ꯇꯥꯒꯦ ꯇꯥꯁꯅꯨ. ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯈꯨꯔꯧ ꯌꯥꯝꯅ ꯊꯥꯡꯒꯗꯧꯔꯤ. ꯊꯕꯛ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯃꯥꯡ ꯌꯥꯜꯂꯤꯕꯁꯦ ꯎꯔꯦꯗꯅ. ꯃꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯋꯥꯗꯨ ꯁꯤꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤꯗꯅ. ꯑꯣ, ꯇꯥꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯃꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯎꯠꯂꯤꯕ ꯏꯪꯒꯤꯠ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕ꯭ꯔꯣ? ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯃ ꯂꯪꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯉꯥꯡꯕ ꯃꯥꯁꯨ ꯄꯥꯝꯗꯦ. ꯃꯥꯅ ꯍꯦꯟꯅ ꯑꯥ ꯌꯧꯅ ꯎꯁꯤꯟꯈꯤ. ꯀꯨꯜꯂꯅ, ꯅꯪꯅ ꯈꯪꯕꯁꯦ ꯈꯪꯉꯤꯗꯀꯣ. ꯍꯩꯔꯕꯅꯤꯅꯀꯣ, ꯅꯪ ꯂꯣꯏꯅ ꯁꯤꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯕꯨꯅꯦ, ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ. ꯍꯩꯃꯟ ꯁꯤꯡꯃꯜꯂꯕꯁꯨ ꯄꯁꯤꯡ ꯊꯣꯛꯏ ꯍꯥꯏꯕ ꯑꯃꯁꯨ. ꯃꯗꯨꯁꯨꯅꯦ ꯅꯪ ꯀꯥꯎꯗꯕ ꯐꯩꯀꯣ. ꯀꯨꯜꯂ ꯃꯥꯁꯨ ꯉꯥꯡꯗꯨꯅ ꯆꯪꯈꯤ. ꯃꯥꯡꯒꯣꯜ ꯑꯗꯨ ꯃꯦꯝꯆꯥ ꯃꯊꯟꯇ ꯂꯩꯍꯧꯔꯤ. ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯂꯩꯇꯥꯛꯐꯝ ꯈꯪꯍꯜꯂꯣꯏꯗꯧꯔꯤ. ꯐꯩ, ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨꯗꯅ. ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯨꯕ ꯇꯥꯕꯅꯤ, ꯃꯈꯣꯏꯅꯁꯨ ꯌꯥꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯦꯝꯆꯥ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛ ꯕꯤꯔꯦꯟ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯦꯛꯇꯃꯛ ꯍꯩꯊꯩ꯫
ꯑꯣꯏꯔꯤꯕ ꯃꯔꯝꯁꯨ ꯃꯥꯒꯤꯅ ꯑꯌꯥꯝꯕꯅꯤ, ꯑꯇꯩ ꯊꯣꯏꯅ ꯉꯥꯡꯅꯅꯤꯡꯉꯥꯏ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯤꯠꯂꯝ ꯁꯥꯅ ꯎꯕ ꯉꯝꯕꯤ ꯃꯦꯝꯆꯥꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯎꯕ ꯉꯝꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯐꯅ ꯉꯜꯂꯤ ꯕꯤꯅꯥꯒꯤꯗ ꯂꯥꯛꯏ, ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ꯫ "ꯍꯣ ꯏꯆꯦ! ꯏꯆꯦ! ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ?" ꯕꯤꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯩꯃꯥ, ꯃꯦꯝꯆꯥ, ꯀꯔꯤ ꯂꯩꯔꯦ? ꯀꯥꯈꯠꯂꯨ ꯂꯥꯎ, ꯉꯥꯏꯍꯥꯛ ꯐꯝꯈꯣ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯉꯔꯥꯡ ꯏꯆꯥꯅꯨꯄꯤꯅ ꯁꯔꯦꯡ ꯊꯣꯡꯕ ꯊꯤꯜꯂꯛꯄ ꯇꯦꯡꯀꯣꯠꯇꯣ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ." "ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯏꯆꯦꯈꯣꯏꯁꯨ ꯆꯥꯔꯕꯗꯤ ꯀꯣꯛ ꯊꯤꯟꯗꯣꯔꯛꯄ ꯌꯥꯏ꯫ ꯁꯦꯜ ꯆꯪꯅ, ꯇꯥꯡꯅꯁꯨ ꯊꯣꯡꯕ, ꯊꯣꯡꯕ ꯂꯣꯏꯗꯨꯅꯁꯨ ꯄꯤꯖꯕꯤꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯍꯜꯂꯤꯕꯁꯤꯕꯨ ꯍꯧꯅꯕꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯂꯥꯏꯃ, ꯏꯀꯥꯏ ꯈꯪꯗꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯅ." ꯕꯤꯅꯥ ꯃꯦꯝꯆꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯄꯥꯜꯂꯤ ꯕꯤꯅꯥꯅ ꯇꯞꯅ꯫ "ꯀꯔꯤꯅꯣꯅꯦ ꯃꯦꯝꯆꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕꯁꯨ ꯅꯠꯇꯦ, ꯂꯥꯛꯇꯨꯅ ꯊꯤꯜꯂꯛꯂꯤꯕꯅꯤ." "ꯑꯣ, ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ, ꯂꯥꯛꯅꯅꯕ ꯃꯔꯝꯗꯤ ꯏꯆꯦꯈꯣꯏꯅ ꯁꯤꯜꯂꯒ ꯆꯦꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯇꯧꯕꯤꯅꯨ ꯏꯆꯦ, ꯏꯆꯦꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯣꯏꯅꯔꯤꯕ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯈꯤꯇꯪ ꯉꯥꯡꯕꯗ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯕ ꯉꯥꯛꯇꯅꯤ." ꯕꯤꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯕꯤꯅꯥ ꯁꯥꯎꯅꯤꯡꯅ꯫ "ꯍꯩ ꯃꯦꯝꯆꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯆꯠꯂꯣ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯟꯅ ꯋꯥꯔꯛꯎ, ꯅꯁꯨꯃꯥꯡ ꯁꯤꯠꯇꯅ ꯏꯁꯨꯃꯥꯡ ꯁꯤꯠꯄꯤꯒꯦ ꯈꯟꯒꯅꯨ, ꯆꯠꯂꯣ." "ꯑꯣ, ꯑꯩꯅꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏꯕꯨ ꯎꯁꯤꯠꯇꯣꯏꯕ? ꯎꯁꯤꯠꯇꯦ ꯎꯁꯤꯠꯇꯦ, ꯑꯩꯅꯅꯦ ꯁꯨꯡꯎ ꯎꯁꯤꯠꯇꯦ, ꯎꯁꯤꯠꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯊꯤꯛ ꯅꯦꯝꯃꯒ ꯊꯥ ꯂꯥꯝꯕ ꯀꯥꯏꯗꯨꯗꯤꯅꯦ ꯈꯛ ꯌꯥꯔꯣꯏ, ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯍꯤꯡꯕ ꯇꯝꯃꯣ꯫ ꯅꯨꯄꯥ ꯃꯥꯅ ꯍꯧꯔꯗꯅ ꯅꯨꯄꯤꯅ ꯍꯧꯔꯕ ꯌꯥꯕ ꯅꯠꯇꯤꯌꯦ, ꯅꯆꯥꯗꯣ ꯋꯥꯔꯛꯑꯣ, ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯍꯥꯏꯔꯛꯑꯣ, ꯂꯩꯀꯥꯏ ꯄꯥꯜꯂꯤꯌꯦ." ꯕꯤꯔꯦꯟ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯁꯦ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯒꯤ ꯇꯦꯡꯀꯣꯠꯇꯣ, ꯃꯁꯤ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ, ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ, ꯃꯗꯨꯗ ꯆꯨꯝꯅ ꯍꯪꯕꯤꯌꯨ꯫ ꯐꯅ ꯂꯥꯏꯔꯦ ꯅꯪꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ." "ꯀꯔꯤ? ꯑꯩꯈꯣꯏꯕꯨꯅ ꯏꯀꯥꯏ ꯈꯪꯗꯦ, ꯏꯖꯠ ꯂꯩꯇꯦ ꯁꯤꯔꯣ?" ꯕꯤꯔꯦꯟ ꯈꯣꯟ ꯈꯔ ꯀꯟꯈꯠꯅ, "ꯌꯥꯔꯦ ꯂꯞꯄꯤꯔꯣ, ꯌꯧꯕꯤꯔꯣ, ꯁꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ꯫ ꯏꯃꯥ ꯆꯪꯉꯣ, ꯁꯤꯒꯨꯝꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ, ꯏꯀꯥꯏꯖꯩ." ꯕꯤꯔꯦꯟ ꯃꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ "ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ? ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯃꯁꯝꯗꯨ ꯐꯣꯏꯔꯨꯒꯦꯕ, ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯏꯗ, ꯃꯤꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯦꯝꯆꯥ ꯅꯠꯇꯦꯗ, ꯍꯦ ꯍꯦ." ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯜꯂꯛꯏ ꯀꯨꯜꯂꯅ ꯃꯦꯝꯆꯥꯗ꯫ "ꯍꯥꯏ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ, ꯉꯁꯥꯏꯗꯒꯤ ꯂꯩꯇꯦꯅ ꯊꯤꯔꯒ?" "ꯑꯣ, ꯅꯆꯥꯅꯨꯄꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯁꯤꯅꯅꯦ ꯉꯔꯥꯡ ꯏꯟꯁꯥꯡ ꯊꯤꯜꯂꯨꯔꯤꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ, ꯑꯗꯨꯒꯤ ꯇꯦꯡꯀꯣꯠ ꯂꯧꯔꯨꯕ, ꯑꯗꯨꯒ ꯃꯊꯤꯕꯣꯡ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯖꯕꯤꯕꯒꯤ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯗꯅ, ꯏꯁ ꯑꯩꯕꯨ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯀꯌా ꯊꯤꯅ ꯉꯥꯡꯉꯛꯏ, ꯑꯩ ꯃꯥꯏꯒꯁꯦ ꯊꯝꯐꯝ ꯂꯩꯇꯦ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯈꯣꯏ ꯃꯄꯥꯗꯤ ꯀꯔꯤꯃꯇ ꯈꯪꯉꯝꯃꯣꯏꯌꯦ, ꯑꯩꯕꯨ ꯃꯤꯅ ꯀꯌా ꯊꯤꯅ ꯉꯥꯡꯂꯛꯏ, ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔꯁꯨ ꯉꯥꯡꯉꯨ, ꯀꯩꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯑꯩꯕꯨ ꯀꯌా ꯊꯤꯅ ꯉꯥꯡꯂꯛꯏ, ꯃꯃꯥ ꯃꯆꯥ ꯆꯪꯗꯅ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯈꯣꯡꯂ ꯃꯈꯨꯠ ꯑꯃ ꯄꯨꯟꯗꯨꯅ ꯊꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." "ꯀꯔꯤꯅꯣꯅꯦ ꯃꯦꯝꯆꯥ ꯅꯪꯕꯣ, ꯑꯝꯇ ꯇꯞꯊꯈꯣꯅꯦ, ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯅꯦꯍꯦ." "ꯑꯣ, ꯇꯥꯔꯣꯏꯌꯦ ꯇꯥꯔꯣꯏꯌꯦ, ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯣꯏ, ꯅꯄꯥ ꯅꯆꯥ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅ ꯈꯪꯉꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯅꯤꯡꯊꯤꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯌꯨꯗꯅ." "ꯑꯣ, ꯅꯆꯥꯅꯨꯄꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯨꯏ ꯇꯧꯉꯝꯕꯤ ꯑꯁꯤꯗ ꯍꯪꯉꯨ, ꯑꯗꯨꯒ ꯂꯣꯏꯅ ꯈꯪꯒꯅꯤ." "ꯍꯦ ꯍꯦ, ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯈꯣꯏꯅ ꯉꯥꯡꯕ, ꯃꯦꯝꯆꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯥꯏ." ꯃꯦꯝꯆꯥ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯨꯜꯂ ꯃꯦꯝꯆꯥꯒꯤ ꯏꯁꯧ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯏ꯫ "ꯍꯔꯦ ꯍꯔꯦ, ꯄꯦꯜꯂꯦꯗꯀꯣ, ꯅꯨꯄꯥ ꯄꯥꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕ ꯑꯩꯁꯦ ꯋꯥꯒꯗꯧꯔꯤꯗ, ꯕ꯭ꯔꯤꯟꯗꯥꯕꯟꯗꯔ ꯀꯔꯤꯅꯣꯃ ꯆꯠꯈꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ." ꯊꯥꯕꯂꯩ ꯃꯥꯁꯨ ꯇꯥꯏ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ꯫ ꯊꯥꯕꯂꯩ ꯕꯤꯅꯥ ꯑꯃꯗꯤ ꯕꯤꯔꯦꯟꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯀꯩꯗꯧꯔꯛꯄ ꯍꯥꯏꯕ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯪꯂꯨꯒꯗꯕꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯊꯥꯕꯂꯩ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯌꯥꯝꯕꯨꯡꯅꯕꯨ ꯏꯃꯥꯗ ꯉꯥꯡꯂꯝꯒꯗ꯭ꯔꯅꯤ? ꯉꯥꯡꯉꯒꯅ ꯀꯔꯤ ꯍꯥꯏꯅ?
ꯑꯩꯕꯨ ꯆꯠꯂꯨꯁꯤꯔꯅꯦ? ꯍꯧꯖꯤꯛ ꯆꯠꯂꯨꯔꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯊꯣꯛꯄ ꯇꯥꯔꯦ. ꯑꯩ ꯇꯞꯅ ꯑꯣꯏꯅ ꯆꯠꯂꯒꯦ. ꯊꯥꯕꯂꯩ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯏꯪꯊꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯊꯥꯕꯂꯩ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯒꯤꯗ ꯂꯥꯛꯏ. ꯂꯤꯛꯂꯥꯏꯁꯨ ꯕꯤꯔꯦꯟꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ. ꯊꯥꯕꯂꯩꯅ "ꯅꯪ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ. ꯏꯃꯥꯗꯣ ꯉꯁꯥꯏ ꯌꯥꯝꯕꯨꯡ ꯈꯣꯏꯗ ꯆꯠꯂꯨ ꯃꯥꯜꯂꯦ. ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯉꯛꯑꯦ ꯍꯥꯏ. ꯏꯃꯥꯗꯣ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ." ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯕꯤꯔꯦꯟꯅ ꯎꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯛꯏ. ꯊꯥꯕꯂꯩ ꯅꯨꯡꯉꯥꯏꯇꯅ "ꯂꯤꯛꯂꯥꯏ, ꯑꯁꯦꯡꯕꯃꯛꯀꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥ?" "ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯀꯌꯥꯗꯤ ꯏꯀꯥꯏ." "ꯑꯗꯨꯗꯤ ꯏꯃꯥꯗ ꯉꯥꯡꯉꯛꯑꯦ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ. ꯂꯥꯛꯑꯣ, ꯌꯥꯝꯕꯨꯡꯗ ꯑꯝꯇ ꯍꯪꯉꯨꯁꯤ." "ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯦ. ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯠꯁꯤ. ꯌꯥꯝꯕꯨꯡ ꯁꯥꯎꯔꯝꯈꯤꯅꯤ. ꯅꯣꯏ ꯃꯥꯅ ꯋꯥ ꯍꯥꯏꯗꯅ ꯌꯥꯝꯕꯨꯡꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯝꯃꯣꯏ." "ꯑꯗꯨꯅꯦ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ. ꯂꯥꯛꯑꯣ, ꯍꯧꯖꯤꯛ ꯆꯠꯂꯨꯁꯦ. ꯂꯥꯛꯑꯣꯕꯁꯦ." ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯕꯨ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯕꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ. ꯕꯤꯔꯦꯟ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯤꯔꯦꯟ ꯊꯥꯕꯂꯩ ꯂꯥꯛꯄ ꯑꯗꯨꯗ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯪꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ. ꯕꯤꯅꯥ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯏ. "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯇꯞꯅ ꯍꯥꯏꯌꯨꯀꯣ. ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩ." ꯕꯤꯔꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ. ꯕꯤꯔꯦꯟꯅ ꯁꯥꯎꯅ ꯊꯥꯕꯂꯩꯗ "ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ? ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ." ꯊꯥꯕꯂꯩ ꯕꯤꯔꯦꯟꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯊꯥꯕꯂꯩ ꯇꯞꯅ "ꯌꯥꯝꯕꯨꯡ." "ꯀꯧꯔꯛꯀꯅꯨ. ꯀꯅꯥꯒꯤ ꯌꯥꯝꯕꯨꯡꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯕꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯇꯥꯒꯦ? ꯆꯠꯂꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯁꯛꯇꯣ ꯁꯨꯡꯎ ꯎꯍꯜꯂꯛꯀꯅꯨ." "ꯅꯃꯥꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯦ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯔꯦꯡ ꯊꯣꯡꯕ ꯊꯤꯜꯂꯛꯑꯣ ꯍꯥꯏꯒꯦ? ꯅꯃꯥ ꯅꯆꯥ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ?" ꯊꯥꯕꯂꯩ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ. ꯊꯥꯕꯂꯩ ꯀꯞꯇꯨꯅ "ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ. ꯏꯃꯥꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ. ꯉꯁꯤ ꯐꯥꯎꯕ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅꯁꯨ ꯂꯥꯛꯏ. ꯉꯁꯤꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤ. ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ, ꯋꯥꯔꯧꯗꯦ. ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ." "ꯀꯔꯤꯒꯤ ꯉꯝꯗꯕ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯋꯥꯠꯂꯤꯕꯅꯤ. ꯑꯗꯨꯒ ꯀꯔꯤ, ꯅꯃꯥꯕꯨꯗꯤ ꯉꯥꯡꯕꯤꯒꯅꯣꯕ? ꯅꯠꯇꯦ, ꯅꯃꯥꯗꯨꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯉꯝꯖꯗꯕ ꯏꯃꯥꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯁꯤꯅ ꯀꯅꯥꯅ? ꯅꯪ ꯈꯛꯇꯔꯣ ꯅꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯦ? ꯑꯩꯁꯨ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ. ꯏꯃꯥꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ. ꯃꯔꯥꯜ ꯂꯩꯕꯁꯨ ꯅꯠꯇꯦ." "ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯇꯕ? ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯄꯨꯝꯕ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ." "ꯌꯥꯝꯕꯨꯡ, ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯕꯗ ꯋꯥꯔꯕ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯁꯤꯡꯗꯣ ꯀꯔꯤꯒꯤ ꯉꯁꯤꯗ ꯐꯣꯡꯗꯣꯛꯂꯛꯄꯅꯣ? ꯉꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯅ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ. ꯌꯥꯝꯕꯨꯡ, ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯒ ꯅꯍꯥꯟꯃꯈꯩ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯕꯅꯣ?" "ꯍꯥꯏ, ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯅ. ꯅꯪꯇꯅꯅꯦ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯏꯇꯧ ꯅꯪꯅ ꯎꯖꯗꯕꯅꯤ, ꯅꯪꯅ ꯈꯪꯖꯗꯕꯅꯤ. ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ? ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯈꯤꯕꯒꯦ? ꯍꯥꯏꯌꯨꯅꯦ, ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯒꯦ ꯍꯥꯏꯅ? ꯉꯁꯤꯁꯨ ꯍꯥꯏꯒꯦ, ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ. ꯅꯪꯇꯅ ꯋꯥꯈꯜ ꯁꯥꯒꯠꯆꯕꯅꯤ. ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯅꯕꯅꯤ. ꯑꯩꯗꯤ ꯅꯪ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ." ꯊꯥꯕꯂꯩ ꯕꯤꯔꯦꯟꯒꯤ ꯌꯥꯛꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ. ꯂꯤꯛꯂꯥꯏꯁꯨ ꯄꯥꯈꯠꯅ ꯊꯥꯕꯂꯩꯕꯨ ꯇꯥꯟꯅꯈꯤ. ꯕꯤꯅꯥ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯗ ꯑꯣꯏꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯧꯅꯕ꯭ꯔꯅꯦ? ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯔꯦꯟ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤ꯫
ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯊꯥꯕꯜꯂꯩꯗ "ꯌꯥꯔꯤꯁꯦ, ꯏꯃꯥꯈꯣꯏꯅ ꯑꯃꯨꯛ ꯇꯥꯔꯒ ꯁꯥꯎꯅꯕ ꯇꯥꯔꯦ." ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ "ꯂꯤꯛꯂꯥꯏ, ꯑꯩ ꯉꯁꯤꯗꯤ ꯄꯦꯟꯅ ꯀꯞꯀꯦ. ꯑꯩꯕꯨ ꯈꯥꯝꯒꯅꯨ. ꯑꯩ ꯄꯦꯟꯅ ꯀꯞꯀꯦ." ꯊꯥꯕꯜꯂꯩ ꯂꯤꯛꯂꯥꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯜꯂꯩꯕꯨ ꯊꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯏꯃꯥꯈꯣꯏꯅ ꯈꯔ ꯉꯥꯡꯂꯝꯕꯗꯨꯗ ꯁꯥꯎꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯝꯅ ꯅꯣꯡꯃꯇ ꯉꯥꯡꯕ ꯉꯥꯡꯕꯨꯡ ꯅꯠꯇꯦ." "ꯂꯤꯛꯂꯥꯏ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯕꯨ ꯌꯥꯝꯕꯨꯡꯁꯦ ꯑꯩꯇꯅ ꯅꯨꯡꯁꯤꯕ꯭ꯔꯣ? ꯃꯥꯅ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯖꯥꯠꯂꯣ? ꯑꯩꯁꯤꯕꯨ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯖꯥꯠꯂꯣ? ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ. ꯃꯥꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯊꯣꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯥꯒꯤꯁꯨ ꯈꯟꯖꯕ ꯑꯃ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅꯅꯤ. ꯀꯩꯗꯧꯕꯒꯤ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯣꯏꯅꯣ? ꯃꯥꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ. ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯇꯅ ꯋꯥꯖꯕ ꯑꯗꯣ, ꯅꯨꯡꯁꯤꯖꯕ ꯑꯗꯣ ꯌꯥꯕ ꯅꯠꯇꯦ꯫ ꯃꯦꯝꯆꯥ ꯑꯅꯤꯗꯨꯅ ꯀꯞꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯄꯥꯈꯠꯅ "ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥꯒꯤ ꯊꯥꯕꯜꯂꯩ, ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯣ ꯏꯃꯥꯗ. ꯍꯥꯏꯌꯣ, ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ." ꯊꯥꯕꯜꯂꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯦꯝꯆꯥ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ "ꯂꯤꯛꯂꯥꯏ, ꯀꯅꯥꯅ ꯀꯩꯗꯧꯔꯛꯏ? ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ. ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ." ꯂꯤꯛꯂꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ "ꯌꯥꯝꯕꯨꯡꯒ ꯋꯥ ꯈꯔ ꯍꯥꯏꯅꯕ." "ꯋꯥ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯑꯌꯨꯛꯇꯒꯤ ꯁꯥꯎꯅꯤꯡꯗꯨꯅꯒ ꯂꯩꯔꯦ." ꯃꯦꯝꯆꯥ ꯁꯥꯎꯅ "ꯀꯔꯤ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯤꯕ? ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯇꯧꯒꯦ. ꯍꯦ ꯍꯦ." ꯊꯥꯕꯜꯂꯩ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ "ꯏꯃꯥ, ꯇꯣꯛꯑꯣ. ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯅꯆꯥꯅ ꯄꯪꯉꯨꯕꯒꯤ. ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯏꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯈꯟꯅꯕꯤꯒꯅꯣ ꯏꯃꯥ." ꯃꯦꯝꯆꯥ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯕꯤꯔꯦꯟ ꯃꯍꯥꯛꯊꯛꯀꯤ ꯅꯠꯇꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯆꯥꯗ ꯆꯩꯕ ꯊꯥꯡꯕ, ꯃꯆꯥꯗ ꯉꯥꯡꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕꯗꯣ ꯐꯥꯖꯤꯟꯗꯨꯅ "ꯇꯣꯛꯑꯣ ꯇꯣꯛꯑꯣ. ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯔꯒꯦ. ꯏꯃꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ. ꯃꯈꯣꯏꯅ ꯄꯥꯝꯂꯕ, ꯅꯨꯡꯁꯤꯔꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ. ꯄꯥꯝꯂꯛꯇ꯭ꯔꯕ, ꯅꯨꯡꯁꯤꯔꯛꯇ꯭ꯔꯕ ꯏꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯂꯥꯏꯅ ꯉꯝꯃꯤ. ꯌꯦꯡꯉꯨ, ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯝꯅ. ꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯌꯦꯡꯂꯛꯈꯤꯒꯗ꯭ꯔꯥ? ꯃꯥꯅꯅꯦ ꯏꯆꯥꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯒꯅꯨ. ꯏꯆꯥ ꯋꯥꯅꯅꯕꯅꯤ. ꯏꯃꯥ ꯃꯈꯣꯏꯒꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯂꯧ." ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯂꯤꯛꯂꯥꯏ, ꯅꯪꯅꯦ ꯊꯥꯕꯜꯂꯩꯒ ꯂꯩꯃꯤꯟꯅꯈꯣ. ꯏꯟꯗꯣꯝꯆꯥꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝꯃꯛꯀꯦ. ꯆꯠꯈꯤꯅꯨꯀꯣ. ꯃꯥꯕꯨ ꯈꯔ ꯊꯦꯝꯃꯝꯃꯨ. ꯄꯪꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ." ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯂꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯆꯥꯛꯄꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯜꯂꯕ. ꯐꯩ ꯐꯩ." ꯊꯥꯕꯜꯂꯩ ꯉꯁꯤꯗꯤ ꯕꯤꯔꯦꯟꯒꯤ ꯇꯞꯅ ꯏꯪꯅꯇ ꯂꯩꯔꯤꯕ, ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯕ ꯃꯥꯅ ꯖꯒꯠ ꯄꯨꯝꯕꯒꯤ ꯑꯀꯟꯕ, ꯇꯥꯕꯗ ꯋꯥꯔꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯤꯛꯂꯥꯏ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯕꯤꯖꯣꯏꯒꯤ ꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏ꯫ ꯕꯤꯖꯣꯏ ꯍꯦꯛ ꯎꯕꯗ ꯊꯧꯕ ꯕꯤꯖꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯕꯤꯖꯣꯏ ꯉꯛꯅ "ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯁꯤꯕꯨ ꯉꯥꯎꯔꯕ ꯈꯪꯗꯦ. ꯊꯥꯗꯣꯛꯑꯣ, ꯐꯨꯜꯂꯦ ꯍꯥꯏꯕ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ." "ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯂꯩꯔꯤ, ꯇꯝꯕꯤꯒꯦ." "ꯍꯣꯏꯅꯦ, ꯀꯣꯜꯂꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯣ ꯇꯥꯗꯅ ꯑꯩꯕꯨ ꯁꯤꯈꯤꯕ ꯇꯥꯔꯦꯅꯦꯁꯦ." ꯊꯧꯕ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯔꯥꯎꯅ "ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ. ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ." ꯕꯤꯖꯣꯏ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯕꯤꯖꯣꯏ ꯅꯣꯛꯇꯨꯅ "ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯏꯗꯨꯕꯣ? ꯏꯕꯣ, ꯆꯣꯞꯄꯦꯍꯦ ꯂꯥꯏꯅ. ꯀꯨꯏꯅ ꯅꯨꯄꯤꯒ ꯐꯪꯂꯛꯇꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ. ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯅꯨꯄꯤꯒꯗꯣ ꯃꯁꯛꯀ ꯊꯤ ꯐꯖꯩ ꯍꯥꯏꯕ. ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩ ꯎꯖꯗ꯭ꯔꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯛꯍꯦꯟꯕꯤꯗꯒꯤ ꯍꯦꯟꯕ꯭ꯔꯣ? ꯃꯥꯁꯨ ꯏꯝꯐꯥꯜ ꯂꯩꯀꯥꯏꯁꯤꯗ ꯐꯖꯩꯅ ꯂꯩꯕꯅꯤꯍꯦ." ꯊꯧꯕ ꯁꯛꯍꯦꯟꯕꯤ ꯄꯜꯂꯛꯄꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯥꯡꯁꯤꯟꯈꯤ꯫ "ꯑꯁ, ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯍꯦ."
Nang sidiba, migi bit thugainaba puklakpa macha oina hek tauradana. Hoine barene, adubu nupidubu kadaidagi kamai khangnaroinoba. Thauba, mapa punga thabalai khoiga lainariba wari makoina chatluba amata chithadana tamlai thauba noktuna. Aidi mana phajaba masakado. Puthoraktuna aibu ngaujarasanu adugi matadane. Chado, imangda thangjilai aduga cha. Sumai harakpadudane. Aidi sallaga dum taredana. Wa haisin. Aina wa hairabadi loirabani ko. Kayadi phajai. Ingna koitak tawbi maithong. Maduda tangang tawbi apikpa machin macha adunagane. Leng chatpadudi as aidi loiredana. Asi hairaga thauba Bijoygi phamung aduda longna haithaki. Bijoy thaubagi mataw aduda nungaiba amasu oikre. Bijoyna adaidi kamai tawba. Makha hairo. Adaidine makhoi mamadusu aibu maya oiningba khangdi. Tan khangna nga se nachalga semuro na hekta sat pisalai. Adaidi mana inakta phammaga aina sarengdo otop matup kai. Kayadi pakchai, kayadi chane. Bijoy khupak prok khuduna wa waridi mai chatle. Aduni mai se marikkanati mai jauni chalise. Aidi lawaini khunung nupini kainane mabu hana yengudrabani adugadi as wa haizin farine luhongbai wana kamdauba maga hongba tabani kainu pabungna su mabu pambra haina yengunaba aibu puribani nangna su pamlabanina dong tawba tarine adudi tare nungairene hanangdi nungaireba nungaitradi kainu ado sakenbina kamdauba as aina bala nu hairaga hai masi kainomni he hai nupido lawba phawba lawdri amadunaga luhongbaine haidana khudai kana sari aduga nangna somda changkhonbidugo hongdoraba mai khudaido kananunggi maraina oijarani aidi khangedana sakenbi changkhonbiduna maraina pujarajani ado phagisu phagini wa amadi haibikhoi papko pujani nachaga pokpa ngamdana sijani ko nungsibana thaba sapse thungni hainabani aidi ko hoise matang chaba ama yenglaga hairaga loi lao nga maru matawbudo chawse ai konggi ngasidi yaine chaning leirami anidu wakhal nungaina thoglai thauba madi thabalaibu ubada pamjabana loikrabani mikup adumaktadagi wakhal asa sagatba haukrabani Biren ahing aduma mikup ama phawba tumthau haiba yadre Biren hiplambadagi fuk hawgali aduga makhut aduna mamai adubu thungna amuktang nantharaga asangba sora ma hontori aina khalisib kai aina mabu nuside hairaga wai kharaduna aina chaina asukam phawriba asibu aibu ichilase pena mabu nuside aina haikibada ma aibu waraurangbada ahingsi mabu tumba yarangbada aisibu mana karinuna khalangani kayada minungsi leikhidrabanu aisi tabada waraba wahi mayam ama aigi chintagi thokriba madu karigino tabala aidi nangi lainamda ngausabani adubu matik chaba leirang adubu sangjaba ngamba misak oiduna nangbu sangba ngamde maduna aina nangbu inthoktuna thambani adubu aigi wahi khara aduna aigi thamoy ase chaina yamna phawrabagum tawre Biren phamba yaba phamdaba matungda phamung aduda amuk hipthakre Biren tumtharage haina mid ani adu phana kana ushinba laknai adubu yaba kauba laikhidre tasengna mana ibu warauramgadra aigi thamoyda tariba ihul asibu magi maphamda phongdoktana adumak lotkiba taraba thabale ai khang nangna ibu kayagi matik nungsijai hai ai khangdaba nate ai loina khang Biren mathanta pakhum phanglaroidaba taibangda hangba ngamjadaba wahang kaya ama mathang hangjai pakhumdi kari mata phangde hangliba wahang asigi pakhum kanana pibigani Biren ahing adu mama wakhalga thamoiga chingkhainarai asumna haukiba matamna thabalai magi wakhalna ahing tumthaba yakidaba adudi yaukidabani adubu ngasidi masana haikiba wahai mayam aduna onsinduna
ꯃꯥꯅ ꯑꯣꯏꯅ ꯆꯩꯅꯥ ꯐꯥꯎꯔꯔꯦ꯫ ꯋꯥꯔꯕ ꯆꯩꯅꯥ ꯐꯥꯎꯔꯕ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯇ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯔꯦꯟ ꯐꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯕꯨ ꯉꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯏ꯫ ꯕꯤꯔꯦꯟ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯂꯤꯛꯂꯥꯏ ꯕꯤꯔꯦꯟꯕꯨ ꯀꯧꯗꯦ꯫ ꯕꯤꯔꯦꯟ ꯃꯥꯁꯨ ꯄꯥꯛ ꯍꯦꯛꯇ ꯀꯧꯕ ꯉꯝꯗꯦ꯫ ꯂꯤꯛꯂꯥꯏ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯕꯤꯔꯦꯟ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯕꯤꯔꯦꯟ ꯃꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯅꯪꯁꯨ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ? ꯁꯥꯎꯗꯦꯗ ꯌꯥꯝꯕꯨ꯫ ꯑꯩ ꯈꯪꯉꯦ꯫ ꯊꯥꯕꯂꯩꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ, ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ? ꯑꯗꯨꯕꯨ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯟ ꯑꯁꯦ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯅꯪ ꯃꯥꯕꯨ ꯈꯔ ꯊꯦꯝꯕꯤꯌꯨ꯫ ꯉꯔꯥꯡꯗꯤ ꯊꯥꯕꯂꯩꯗꯣ ꯌꯥꯝ ꯀꯞꯄꯤ꯫ ꯌꯥꯝꯕꯨꯡ, ꯑꯩꯅꯁꯨ ꯐꯅ ꯐꯅꯗꯤ ꯊꯦꯝꯕꯅꯤ꯫ ꯉꯔꯥꯡꯇ ꯅꯠꯇꯦ, ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯗꯣ ꯃꯥꯅ ꯌꯥꯎꯕ ꯀꯧꯕ ꯂꯩꯇꯦ꯫ ꯌꯥꯝꯕꯨꯡꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯣꯟꯖꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯃꯥꯅꯁꯨ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯩ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯣꯏꯁꯦ ꯌꯥꯝꯕꯨꯡ, ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯊꯦꯝꯒꯦ꯫ ꯍꯣꯏ ꯌꯥꯝꯕꯨꯡ ꯆꯠꯂꯒꯦ꯫ ꯕꯤꯔꯦꯟ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯕꯤꯔꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯗꯤ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯏꯁꯤꯡ ꯑꯗꯨꯒ ꯃꯌꯨꯝꯗ ꯊꯝꯗꯅ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯃꯦꯝꯆꯥ ꯂꯤꯛꯂꯥꯏꯗ, ꯂꯤꯛꯂꯥꯏ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯌꯦꯡꯉꯣꯏ, ꯏꯟꯗꯣꯝꯆꯥꯁꯦ ꯏꯝꯐꯥꯜꯗ ꯆꯠꯂꯨꯒꯦ꯫ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯗꯕ ꯂꯩ꯫ ꯅꯪꯅꯦ ꯊꯥꯕꯂꯩꯒ ꯈꯔ ꯂꯩꯔꯝꯃꯨ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯒ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯁꯨꯅꯦ ꯍꯧꯒꯠꯍꯧꯗꯕꯅꯤ꯫ ꯍꯣꯔꯦꯟ ꯏꯟꯗꯣꯝꯆꯥ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯂꯩꯕꯤꯔꯛꯀꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯆꯪꯉꯣ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯔꯥꯎꯅ, ꯊꯥꯕꯂꯩ, ꯀꯩꯅꯣꯝꯃ ꯇꯝꯕꯤꯒꯦ, ꯍꯧꯒꯠꯂꯨꯁꯦ꯫ ꯄꯥꯎꯁꯦ ꯅꯪꯅ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ꯫ ꯑꯩꯁꯨꯅꯦ ꯄꯨꯡꯉꯛꯑꯦꯕ꯫ ꯊꯥꯕꯂꯩ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯍꯧꯖꯤꯛꯅꯦ ꯌꯥꯝꯕꯨꯡꯗꯣ ꯊꯦꯡꯅꯩ꯫ ꯃꯥꯅ ꯍꯥꯏꯕ, ꯅꯪꯕꯨ ꯑꯝꯇ ꯊꯦꯝꯕꯤꯌꯨ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯅꯪ ꯁꯥꯎꯔꯅꯨ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯒ ꯅꯪꯕꯨ ꯃꯥꯅ ꯅꯨꯡꯁꯤ, ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯂꯩ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩ ꯍꯥꯏꯔꯛꯄ꯭ꯔꯣ? ꯂꯤꯛꯂꯥꯏ, ꯍꯧꯖꯤꯛ ꯌꯥꯝꯕꯨꯡ ꯂꯩꯍꯧꯕ꯭ꯔꯣ? ꯊꯥꯕꯂꯩ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯕꯨ ꯐꯥꯗꯨꯅ, ꯉꯥꯏꯈꯨꯋꯣ, ꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯁꯦꯡꯀꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ? ꯍꯣꯏꯕ, ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯃꯛꯇꯗ꯫ ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯌꯥꯝꯕꯨꯡꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯕ ꯉꯝꯒꯅꯤ? ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯆꯨꯝꯃꯤ, ꯌꯥꯝ ꯆꯨꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯁꯥꯗꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯥꯕꯂꯩ ꯍꯔꯥꯎꯅ, ꯂꯤꯛꯂꯥꯏ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯂꯥꯛꯑꯔꯣꯏ꯫ ꯑꯣ ꯍꯔꯥꯎꯑꯣ, ꯅꯃꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯍꯔꯥꯎꯍꯧꯔꯣ꯫ ꯏꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯝꯐꯥꯜꯗ ꯄꯣꯠ ꯂꯩꯔꯨꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯉꯥ ꯊꯣꯡꯗꯣꯛꯁꯦ, ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯈꯣꯏꯗ ꯊꯤꯜꯂꯨꯁꯦ꯫ ꯏꯃꯥ, ꯉꯝꯃꯔꯣꯏ꯫ ꯑꯩ ꯏꯅꯦꯅ ꯑꯃꯨꯛ ꯉꯥꯡꯉꯛꯇꯅ꯫ ꯉꯥꯡꯉꯣꯏꯍꯦ꯫ ꯑꯗꯣ ꯉꯥꯡꯕꯗꯨꯅꯕꯨ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯛꯄ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯦ꯫ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ, ꯊꯣꯡꯅꯕ ꯇꯧꯔꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯒꯟꯙꯥꯔꯤꯗꯣ ꯂꯥꯛꯄ ꯇꯥꯔꯦꯕ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯊꯕꯛ ꯀꯌꯥꯗꯤ ꯐꯩ꯫ ꯍꯧꯅꯕ ナꯏꯗꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯑꯌꯨꯛꯀꯤ ꯉꯥ ꯑꯇꯦꯛꯄ ꯂꯩꯔꯨꯗꯨꯅ ꯊꯣꯡꯅꯅꯕ ꯂꯥꯡꯂꯛꯏ꯫ ꯀꯨꯏꯍꯧꯗꯦ꯫ ꯇꯧꯅꯤꯡꯕ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯅꯤꯗꯨ ꯐꯅ ꯆꯥꯎꯔꯕ ꯇꯦꯡꯀꯣꯠ ꯑꯃꯗ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯍꯥꯞꯇꯨꯅ ꯕꯤꯔꯦꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯊꯨꯅ ꯆꯠꯂꯤ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯗ, ꯍꯣ ꯅꯪꯅꯤ ꯍꯥꯏꯕ꯫ ꯅꯪꯅꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯔꯥꯏꯅ ꯍꯩꯗꯣꯛꯆꯈꯤꯖꯅꯤ꯫ ꯊꯥꯕꯂꯩ ꯈꯨꯝꯗꯦ꯫ ꯈꯨꯝꯕ ꯅꯪꯗꯦꯃ ꯕꯤꯔꯦꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯌꯥꯝꯕꯨꯡ, ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯣ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯅ? ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯨꯗ ꯆꯪꯒꯦ ꯇꯧꯏ꯫ ꯕꯤꯔꯦꯟ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ꯫
ꯊꯥꯕꯜꯂꯩ ꯊꯋꯥ ꯁꯥꯗꯅ ꯍꯟꯗꯣꯛꯑꯁꯦ ꯉꯁꯤ ꯌꯥꯝ ꯐꯥꯎꯏꯅꯦ ꯃꯤꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯁꯤꯗ ꯑꯗꯨꯗꯤ ꯏꯟꯁꯥꯡ ꯆꯦꯜꯂꯍꯧꯔꯣ ꯀꯔꯤꯒꯤ ꯏꯟꯖꯥꯡ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯟꯖꯥꯡꯒꯤ ꯂꯟꯖꯥꯎ ꯑꯆꯧꯕ ꯑꯃ ꯊꯣꯛꯈ꯭ꯔꯤꯗꯣ ꯉꯁꯤꯅ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯃꯃꯨꯛ ꯊꯣꯛꯍꯟꯁꯦ ꯑꯗꯨꯒꯤ ꯄꯨꯔꯛꯏꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯗꯣ ꯑꯗꯨꯝꯅ ꯑꯃꯨꯛꯀ ꯆꯩꯌꯣ ꯍꯥꯏꯗꯅ ꯑꯗꯣ ꯌꯥꯝꯕꯨꯡ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇꯒ ꯆꯩꯌꯣ ꯁꯦ ꯑꯝꯇꯒ ꯆꯩꯌꯣꯕ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤꯕꯁꯦ ꯆꯩꯌꯣꯕ ꯍꯩꯃꯥ ꯉꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯕꯤꯔꯦꯟ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯏ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯦ ꯑꯝꯇ ꯄꯨꯔꯒ ꯆꯠꯈꯣ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯀꯩꯀꯩꯅꯣ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦ ꯂꯤꯛꯂꯥꯏꯁꯨ ꯅꯣꯛꯇꯨꯅ ꯈꯪꯗꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯔꯦ ꯊꯥꯕꯜꯂꯩ ꯉꯥꯡꯂꯤꯕꯗꯨꯒ ꯇꯥꯗꯦ ꯕꯤꯔꯦꯟꯒꯤ ꯃꯥꯡ ꯑꯗꯨꯗ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯁꯦ ꯌꯥꯝꯕꯨꯡ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯉꯥꯡꯉꯛꯎꯕ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯄꯤꯒꯁꯦ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯑꯝꯇ ꯀꯞꯈꯤꯕꯁꯦ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯆꯠꯂꯣ ꯅꯁꯛꯇꯨꯒ ꯊꯥꯕꯜꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯕꯤꯔꯦꯟꯒꯤ ꯂꯪꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯏꯟꯗꯨꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯅꯥꯒꯤ ꯃꯁꯨꯝ ꯂꯥꯡꯒꯤꯅꯣ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯅ ꯀꯕꯣꯗ ꯂꯣꯏ ꯊꯥꯕ ꯈꯝꯕ ꯃꯁꯨꯝ ꯂꯥꯡꯒꯤ ꯅꯠꯇꯕ꯭ꯔꯥ ꯌꯥꯝꯕꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯅꯪ ꯅꯅꯥꯗꯨ ꯂꯩꯕ꯭ꯔꯥ ꯍꯥ ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯅꯤꯕ ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯕꯨ ꯏꯜꯂꯤ ꯊꯥꯕꯜꯂꯩ ꯑꯗꯨ ꯐꯥꯎꯕ ꯆꯠꯇꯦ ꯊꯥꯕꯜꯂꯩ ꯅꯣꯛꯇꯨꯅ ꯏꯜꯂꯛꯀꯅꯨ ꯌꯥꯝꯕꯣ ꯏꯟꯁꯥꯡ ꯍꯩꯗꯣꯛꯀꯅꯤꯌꯦ ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯃꯥ ꯀ꯭ꯋꯥꯛꯇꯣ ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯥꯛꯂꯛꯑꯅꯤ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ ꯏꯃꯥꯗꯣ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯃꯈꯦꯜ ꯂꯥꯡꯉꯤꯁꯤꯗꯤ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯅꯅꯤ ꯂꯤꯛꯂꯥꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯩ ꯈꯪꯉꯤ ꯂꯤꯛꯂꯥꯏꯁꯨ ꯀꯅꯥꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕ ꯂꯤꯛꯂꯥꯏ ꯅꯣꯛꯇꯨꯅ ꯌꯥꯔꯦꯗ ꯂꯤꯂꯥ ꯂꯣꯏꯁꯤꯜꯂꯣ ꯚꯥꯕꯣꯛ ꯉꯥꯏꯕꯗ ꯋꯥꯔꯛꯑꯦ ꯐꯤꯗꯥ ꯑꯃꯁꯨ ꯊꯥꯕ ꯅꯠꯇꯦ ꯕꯤꯔꯦꯟ ꯏꯀꯥꯏꯅ ꯂꯤꯛꯂꯥꯏ ꯃꯁꯤ ꯄꯨꯗꯨꯅ ꯑꯝꯇ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯊꯥꯕꯜꯂꯩ ꯃꯔꯩꯒꯗꯨ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯂꯩꯍꯟꯅꯤꯡꯉꯤ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯨ ꯃꯁꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅꯤ ꯃꯁꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯗꯨ ꯂꯩꯔꯛꯏ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯌꯥꯝꯕꯣ ꯊꯥꯗꯣꯛꯑꯣꯕ ꯅꯥꯏꯕꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯆꯠꯂꯣ ꯅꯁꯛꯅꯤꯅ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ ꯊꯥꯕꯜꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯦꯁꯤꯟꯅꯗꯨꯅ ꯑꯁꯦꯡꯕꯒꯤ ꯊꯤꯕ꯭ꯔꯅꯦ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯕꯤꯅꯥ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣꯅꯦ ꯂꯥꯡꯉꯤꯗꯨꯕꯣ ꯊꯥꯕꯜꯂꯩ ꯕꯤꯅꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯔꯥꯡ ꯄꯨꯝꯕ ꯍꯟꯊꯈꯤ ꯊꯥꯕꯜꯂꯩ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯗꯨꯅ ꯌꯥꯝꯕꯣꯡ ꯁꯤ ꯂꯧꯍꯧꯔꯣ ꯏꯅꯦ ꯊꯣꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯇꯦꯡꯀꯣꯠꯇꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯆꯧꯕꯗ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯗꯥꯔꯤ ꯑꯗꯨ ꯀꯨꯝꯊꯈꯤ ꯊꯥꯕꯜꯂꯩ ꯀꯔꯤꯅꯣꯃ ꯀꯥꯎꯕꯒꯨꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯤꯔꯦꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯞꯅ ꯏꯟꯁꯥꯡꯁꯦ ꯆꯥꯔꯒ ꯅꯨꯄꯥ ꯑꯝꯇ ꯊꯣꯛꯎ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯞ ꯑꯣꯏ ꯍꯥꯏꯅꯕꯅꯤꯀꯣ ꯄꯥꯞ ꯑꯗꯨꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯑꯣꯠꯈꯥꯏꯖꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩ ꯆꯦꯟꯈꯤ ꯕꯤꯔꯦꯟ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯨꯔꯕ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯇꯃꯛ ꯂꯥꯛꯂꯝ ꯐꯪꯉꯝꯗꯕ ꯏꯔꯥꯎ ꯈꯣꯜꯅ ꯂꯣꯏꯅ ꯆꯦꯟꯊꯔꯛꯏ ꯕꯤꯔꯦꯟ ꯊꯥꯕꯜꯂꯩꯕꯨ ꯃꯃꯤꯠꯅ ꯎꯕ ꯃꯈꯩ ꯌꯦꯡꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯕꯤꯔꯦꯟ ꯃꯥꯁꯨ ꯐꯥꯎꯔꯤꯕꯅꯤ ꯊꯥꯕꯜꯂꯩꯒꯤ ꯂꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯄꯥꯈꯪ ꯀꯌꯥꯒꯤ ꯃꯤꯇꯥꯟꯅꯐꯝ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯊꯥꯕꯜꯂꯩꯒꯤ ꯁꯕꯥꯟ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯠꯂꯤ ꯐꯖꯕ ꯍꯥꯏꯕꯒꯤ ꯕꯤꯛ ꯇꯨꯡꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯒꯠꯂꯕ ꯊꯥꯕꯜꯂꯩꯒꯤ ꯁꯛꯇꯝ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯃꯤꯅꯨꯡꯁꯤ ꯆꯦꯜꯂꯕ ꯐꯖꯔꯕ ꯊꯃꯣꯏ ꯑꯃꯁꯨ ꯄꯥꯜꯂꯤ ꯃꯁꯤꯗ ꯕꯤꯔꯦꯟꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯅꯥꯊꯩꯕ ꯉꯝꯒꯅꯤ ꯃꯦꯝꯆꯥ ꯕ꯭ꯔꯣꯖꯦꯟꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯥꯅꯤꯗ ꯃꯁꯤꯗꯅꯤ ꯃꯤꯅ ꯍꯥꯏꯔꯛꯄꯗꯣ ꯃꯁꯤꯅꯤ ꯃꯦꯝꯆꯥ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯏꯁ ꯌꯨꯝ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯋꯥꯡ ꯆꯥꯎꯗꯨꯅ ꯐꯖꯔꯤꯕ ꯃꯁꯤꯗꯒ ꯏꯆꯥꯗꯨꯅꯒ ꯂꯩꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯃꯦꯝꯆꯥ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯪꯂꯛꯏ ꯉꯥꯟꯕꯤ ꯃꯦꯝꯆꯥꯗ ꯊꯥꯖꯗꯅ ꯍꯩꯃꯥ ꯃꯦꯝꯆꯥ ꯅꯪꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯆꯦꯃ ꯑꯩꯁꯤ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯩꯕꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒꯅꯦ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯂꯛꯂꯤꯕꯅꯤ
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯌꯥꯝꯅ ꯁꯥꯈꯤꯁꯤ ꯉꯥꯟꯕꯤ ꯍꯧꯅꯕꯤ ꯎꯠꯇꯨꯅ ꯃꯦꯝꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ ꯉꯥꯟꯕꯤꯅ ꯅꯆꯥꯒꯤ ꯀꯔꯤ ꯂꯩꯕꯤꯔꯨꯔꯤꯕꯅꯣ ꯈꯪꯗꯦꯗ ꯏꯆꯦꯝꯁꯤ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯤꯅꯅꯦ ꯍꯥꯏꯖꯕ ꯆꯪꯉꯛꯑꯒꯦ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒꯤꯅꯦ ꯔꯥꯅꯤ ꯐꯤ ꯑꯃ ꯂꯩꯕꯤꯒꯦꯅ ꯇꯧꯕꯅꯤ ꯃꯤ ꯂꯥꯛꯄꯗ ꯇꯖꯣꯞ ꯇꯖꯣꯞ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯥꯟꯕꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯈꯠꯅ ꯀꯩꯅꯣꯅꯦ ꯃꯦꯝꯆꯥ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯥꯛꯄꯃꯛꯇꯤ ꯅꯠꯇ꯭ꯔꯤꯌꯦ ꯄꯥꯎꯊꯥꯡ ꯇꯧꯔꯛꯏꯕ ꯆꯪꯉꯛꯑꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯍꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯁꯣꯝꯗꯅꯦ ꯅꯪ ꯇꯥꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥꯒ ꯋꯥꯔꯤꯗꯣ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯒꯦ ꯇꯧꯕꯁꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯁꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪ ꯇꯥꯗꯒ ꯑꯩꯒꯗꯤꯅꯦ ꯅꯍꯥꯟꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯣꯛꯈꯣꯀꯣ ꯃꯤ ꯂꯩꯔꯦ ꯍꯥꯏꯈꯣ ꯑꯩꯈꯣꯏ ꯁꯥꯎꯅꯤꯀꯣ ꯌꯥꯝ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ ꯃꯦꯝꯆꯥ ꯉꯥꯟꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯦꯝꯆꯥ ꯍꯔꯥꯎꯅ ꯑꯋꯣꯏꯈꯤꯔꯅꯤ ꯏꯆꯦꯝꯁꯤ ꯏꯍꯦ ꯍꯧꯖꯤꯛꯄꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯝꯂꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤꯅꯦ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯊꯨꯅꯅꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯛꯑꯗꯕꯅꯤꯀꯣ ꯏꯆꯦꯝꯁꯤ ꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯑꯩꯈꯣꯏꯅꯒ ꯍꯤꯛꯇꯣꯛꯄ ꯉꯝꯒꯗ꯭ꯔꯅꯤ ꯏꯆꯦꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯇꯠꯇꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯔꯦꯟꯅꯦ ꯏꯆꯥꯗꯣ ꯂꯥꯛꯂꯒ ꯋꯥ ꯇꯨꯞꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯝꯁꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗꯦ ꯂꯥꯛꯇꯦꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯍꯥꯟ ꯎꯠꯂꯤꯕ ꯏꯪꯒꯤꯠ ꯑꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯀꯥꯜꯂꯛꯄ꯭ꯔꯅꯤꯍꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯀꯌꯥꯗꯤ ꯆꯥꯅꯩ ꯃꯦꯝꯆꯥ ꯃꯊꯧ ꯆꯤꯟꯕꯤ ꯁꯥꯗꯨꯅ ꯏꯆꯦꯝꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯦꯡꯉꯒꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯅꯦ ꯆꯥꯅꯕꯒ ꯁꯦꯝꯃꯛꯀꯦ ꯌꯥꯔꯦ ꯏꯆꯦꯝꯁꯤ ꯋꯥꯅꯅꯕꯅꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯁꯤꯗꯩꯗꯤ ꯂꯥꯛꯃꯟꯗꯅꯅꯦ ꯏꯆꯦꯝꯁꯤꯅ ꯇꯥꯟꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯣ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯜ ꯏꯄꯥꯟꯒ ꯊꯣꯛꯍꯟꯒꯅꯨꯀꯣ ꯃꯤꯁꯧꯆꯪ ꯐꯖꯕ ꯃꯁꯛꯇꯣ ꯅꯪ ꯇꯥꯗ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯛꯑꯗꯕꯅꯤ ꯃꯤꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯈꯣꯀꯣ ꯐꯅꯤ ꯏꯆꯦꯝꯁꯤ ꯅꯅꯥꯎ ꯌꯧꯖꯔꯒꯦ ꯃꯦꯝꯆꯥ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥ ꯀꯌꯥꯗꯤ ꯍꯔꯥꯎꯖꯩ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯇꯁ ꯀꯝꯗꯧꯏ ꯃꯦꯝꯆꯥ ꯑꯩꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯀꯅꯥꯅ ꯌꯦꯡꯗꯕ ꯉꯝꯒꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯦꯗꯅ ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯀꯗꯕꯅꯤ ꯃꯦꯝꯆꯥ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯔꯦꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯕꯜꯂꯩ ꯕꯤꯔꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯕꯣ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯑꯩ ꯊꯣꯡꯕ ꯍꯩꯇ꯭ꯔꯥ ꯀꯩꯅꯣ ꯁꯨꯝ ꯇꯧꯔꯛꯏꯗꯨꯕꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯤꯡꯗ꯭ꯔꯕꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯥꯕꯜꯂꯩ ꯕꯤꯔꯦꯟꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯌꯦꯡꯂꯛꯏ ꯕꯤꯔꯦꯟ ꯃꯥꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯆꯦꯜꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯂꯤ ꯊꯥꯕꯜꯂꯩ ꯉꯛꯅ ꯌꯥꯝꯕꯣ ꯀꯩꯒꯤꯅꯣ ꯃꯤꯍꯨꯜ ꯑꯁ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯤꯁꯤꯕꯣ ꯍꯩꯃꯥ ꯇꯨ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯔꯦꯟꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯕꯤꯔꯦꯟ ꯊꯥꯕꯜꯂꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯤ ꯎꯈꯤꯕ ꯇꯥꯔꯦ ꯎꯒꯦ ꯎꯖꯁꯅꯨ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦ ꯃꯁꯛꯁꯤꯒ ꯇꯧ ꯉꯝꯕꯤꯁꯤꯗꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯀꯩꯝ ꯁꯥꯎꯕꯤꯗꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯌꯥꯝꯕꯣ ꯅꯪꯅ ꯅꯨꯄꯥ ꯁꯪ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯄꯥꯝꯕꯣꯝꯗꯤ ꯌꯥꯝꯅ ꯆꯥꯎ ꯑꯗꯣ ꯅꯨꯄꯥꯗꯤ ꯌꯥꯝ ꯊꯣꯛꯇꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯌꯥꯝꯕꯣ ꯑꯁꯦꯡꯕꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯤ ꯕꯤꯔꯦꯟ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯇꯞꯅ ꯁꯨꯝꯕꯁꯨ ꯍꯧꯔꯛꯂꯤ ꯕꯤꯔꯦꯟ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯅꯪ ꯂꯩꯈꯤꯗ꯭ꯔꯥ ꯑꯩ ꯆꯪꯉꯒꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯈꯠ ꯈꯠꯆꯤꯟꯅꯔꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯔꯦꯟꯗꯨ ꯊꯨꯅ ꯂꯥꯛꯏ ꯊꯥꯕꯜꯂꯩ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯌꯥꯝꯕꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯐꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯗꯣ ꯋꯥꯗ꯭ꯔꯕ ꯇꯁ ꯍꯥꯏꯍꯧꯔꯦꯗꯅ ꯂꯤꯛꯂꯥꯏ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤ ꯂꯣꯏ ꯇꯥꯕ ꯇꯥꯔꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯑꯩꯁꯨ ꯄꯥꯕꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯁꯣꯏꯔꯔꯣꯏ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯆꯥꯊꯣꯛ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯦꯝꯆꯥ ꯃꯌꯨꯝ ꯌꯧꯕꯗ ꯁꯟꯙ꯭ꯌꯥꯋꯥꯏ ꯑꯣꯏꯔꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯀꯨꯜꯂꯅ ꯏꯃꯨꯡꯗꯒꯤ ꯀꯔꯤꯅꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ
ꯏꯃꯨꯡ ꯐꯥꯎꯕꯗꯗꯤ ꯌꯧꯔꯛꯈꯣꯗꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗꯒꯤꯕꯨ ꯂꯥꯛꯑꯦ ꯋꯥꯅꯤ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯏꯃꯨꯡꯒ ꯌꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯅꯪꯅ ꯏꯃꯨꯡ ꯌꯧꯕ ꯅꯪꯗ꯭ꯔꯤꯗꯨꯕꯣ ꯁꯨꯝꯗꯧꯕ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯏꯆꯦꯝꯁꯤꯗꯣ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯂꯩꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯏꯕ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯕ ꯆꯪꯉꯛꯑꯅꯤ ꯍꯥꯏꯔꯤꯌꯦ ꯏꯁ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯗ ꯀꯥꯟꯅꯕ ꯑꯐꯕ ꯃꯤꯅꯤꯅꯦ ꯑꯗꯩꯗꯤꯅꯦ ꯑꯩꯁꯨ ꯍꯔꯥꯎꯃꯟꯗꯅ ꯈꯔ ꯊꯨꯅꯅꯦ ꯆꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯥꯕꯜꯂꯩ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯣ ꯏꯃꯥꯗꯤ ꯌꯥꯍꯧꯔꯛꯄꯒ ꯆꯠꯂꯨꯔꯤꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯌꯣꯜꯂꯨꯔꯤꯕ ꯑꯣꯏꯔꯦ ꯍꯩ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯀꯨꯜꯂꯁꯨ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯧꯅꯗꯦꯀꯣ ꯏꯃꯥꯒꯤ ꯀꯩꯗꯥ ꯑꯁꯤꯅꯅꯤ ꯕꯥꯕꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯞꯆꯅꯤ ꯅꯣꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯩ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯦ ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯅꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯜ ꯀꯌꯥꯝ ꯄꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯉꯕꯣ ꯍꯥ ꯀꯨꯜꯂ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯁꯥꯟꯇꯤ ꯉꯥꯛꯇ ꯂꯩꯁꯤ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤꯀꯣ ꯅꯪꯁꯨ ꯂꯦꯞꯄꯣ ꯀꯨꯜꯂ ꯃꯥꯁꯨ ꯏꯁꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯏ ꯁꯣꯝꯗꯁꯨ ꯄ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯉꯥꯟꯕꯤ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯗꯨꯅ ꯍꯜꯂꯛꯏ ꯉꯥꯟꯕꯤꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯝꯇ ꯉꯥꯏꯈꯣ ꯊꯧꯕ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯉꯔꯥꯡꯅꯦ ꯅꯪ ꯀꯀꯥ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯕꯜꯂꯩꯕꯨ ꯅꯪꯒꯤ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯃꯃꯥꯗꯣ ꯉꯁꯤꯁꯨ ꯊꯦꯡꯅꯩ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯆꯪꯉꯛꯑꯒꯦꯅ ꯍꯥꯏꯔꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅꯦ ꯈꯔ ꯊꯨꯅ ꯍꯥꯏꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏ ꯊꯧꯕ ꯃꯥꯗꯤ ꯅꯤꯡꯖꯕ ꯃꯄꯥ ꯊꯣꯛꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯄꯥꯕꯨꯡ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯗꯤ ꯈꯜꯂꯤꯕꯅꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯧꯗꯣꯔꯛꯄ ꯉꯥꯏꯕꯗ ꯅꯆꯥꯗꯤ ꯀꯌా ꯋꯥꯔꯨꯔꯦ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯃꯁꯤꯗꯤ ꯏꯃꯥ ꯃꯤꯅꯒ ꯍꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯇꯧꯕꯤꯌꯨ ꯍꯌꯦꯡ ꯑꯣꯏꯔꯕꯁꯨ ꯅꯆꯥ ꯍꯣꯡꯖꯒꯦ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯦ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯇꯨꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯂꯥꯏꯃ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕꯗꯤ ꯈꯔ ꯊꯨꯁꯤꯀꯣ ꯉꯥꯟꯕꯤ ꯃꯆꯥꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯍꯩ ꯆꯪꯉꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯪꯉꯣꯗꯅ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯊꯧꯕ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯥꯟꯕꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯐꯕ ꯇꯥꯔꯤꯛ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯃꯆꯥꯒꯤ ꯑꯁꯥꯗ ꯂꯩꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨꯁꯨ ꯀꯅꯥꯅ ꯈꯪꯂꯨꯅꯤ ꯕꯤꯔꯦꯟ ꯃꯥꯁꯨ ꯑꯍꯤꯡ ꯑꯗꯨ ꯑꯃꯗꯤ ꯊꯥꯕꯜꯂꯩꯒꯤ ꯂꯩꯅꯝꯅ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯝꯅ ꯌꯦꯜꯂꯛꯏ ꯊꯥꯕꯜꯂꯩꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡ ꯀꯌꯥꯗꯤ ꯅꯨꯡꯉꯣꯟꯖꯩ ꯕꯤꯔꯦꯟ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯝ ꯏꯍꯦꯟ ꯍꯦꯜꯂꯗꯅ ꯅꯠꯇꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯅꯤ ꯍꯦꯔꯥ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯣꯊꯔꯨꯅꯤ ꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯤꯠꯁꯦ ꯆꯦꯠ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯔ ꯂꯣꯏ ꯕꯤꯔꯦꯟ ꯑꯍꯤꯡ ꯑꯗꯨꯃ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯆꯕ ꯍꯧꯔꯛꯏ ꯊꯥꯕꯜꯂꯩ ꯃꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯑꯁꯤꯗꯤ ꯀꯅꯥꯅ ꯎꯕꯤꯔꯨꯒꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ ꯊꯥꯕꯜꯂꯩ ꯃꯥꯗꯅꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯂꯥꯜꯂꯣꯡ ꯊꯥꯕꯜꯂꯩ ꯈꯪꯏ ꯅꯥꯟꯊꯣꯛꯄ ꯋꯥꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯊꯥꯕꯜꯂꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯉꯁꯥꯏꯇꯅꯤ ꯅꯨꯡꯉꯥꯏꯔꯕ ꯑꯁꯥ ꯀꯌꯥꯅ ꯏꯊꯛ ꯍꯧꯍꯟꯈꯤꯕ ꯀꯨꯏꯗꯦ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯀꯥꯏꯔꯔꯦ ꯊꯥꯕꯜꯂꯩ ꯕꯤꯔꯦꯟꯒꯤ ꯈꯟꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ ꯀꯨꯏꯍꯧꯗꯦ ꯍꯥꯏꯅꯈꯤꯕꯒ ꯊꯥꯕꯜꯂꯩ ꯊꯧꯕꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯝꯂꯦ ꯊꯥꯕꯜꯂꯩ ꯑꯍꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯣꯏꯗꯠꯂꯛꯏ ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ ꯏꯃꯥꯅ ꯋꯥꯈꯜ ꯑꯁꯤ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯆꯥꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯂꯩꯔꯨꯗꯣꯏꯅꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯁꯤꯟꯒꯅꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯣ ꯄꯥꯝꯖꯗꯦ
ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯥꯖꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯁꯦ ꯍꯤꯡꯖꯔꯨꯒꯦ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯗꯤꯅꯦ, ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯦꯝꯆꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯦꯝꯆꯥ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥꯏ, ꯅꯪꯁꯨꯅꯤ, ꯈꯔ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯈꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯊꯥꯕꯂꯩ ꯃꯥꯁꯨ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯅ, ꯇꯥꯅꯤꯡꯗꯦ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯐꯤꯁꯥꯀꯣꯜꯗ ꯀꯥꯗꯨꯅ ꯐꯤ ꯁꯥꯔꯨꯆꯣ ꯆꯠꯂꯣ꯫ ꯍꯌꯦꯡꯅꯦ, ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯖꯣꯞ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏꯕꯛ ꯐꯔꯕꯅꯦ ꯍꯥꯏꯕꯗꯤ ꯈꯟꯗꯕ꯫ ꯀꯞꯇꯅꯒꯁꯨ ꯇꯧ ꯁꯥꯔꯤ꯫ ꯍꯦ, ꯆꯠꯂꯣ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯃꯦꯝꯆꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥꯏ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯄꯥꯎꯁꯦ ꯌꯥꯝꯕꯨꯡꯅ ꯇꯥꯔꯒ ꯃꯥ ꯀꯩ ꯈꯜꯂꯝꯒꯅꯤ? ꯍꯥꯏꯌꯣ ꯂꯤꯛꯂꯥꯏ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯂꯤꯛꯂꯥꯏꯁꯨ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯛꯏ꯫ ꯊꯥꯕꯂꯩ ꯑꯃꯨꯛꯀꯁꯨ, ꯂꯤꯛꯂꯥꯏ, ꯁꯤ ꯅꯪꯕꯨ ꯑꯝꯇ ꯈꯨꯝꯃꯨ, ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ? ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯕꯂꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯧꯕ ꯊꯥꯕꯂꯩꯕꯨ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯇꯣꯔꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯁꯛ ꯅꯁꯥꯒ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ, ꯅꯣꯡꯃꯇꯁꯨ ꯊꯣꯛꯂꯛꯎꯗꯅ, ꯅꯪꯒꯤ ꯃꯥꯟꯖ ꯑꯗꯨꯅꯒ ꯌꯥꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯐꯅ ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ, ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ? ꯀꯨꯏꯔꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯄꯥꯎ ꯑꯃ ꯍꯪꯕꯅꯗꯤ ꯐꯩꯗꯅ, ꯀꯅꯥꯗ ꯄꯥꯎ ꯆꯦꯟꯒꯅꯤ? ꯈꯪꯗꯦ, ꯑꯩꯁꯨ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇꯦ꯫ ꯐꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯊꯕꯛ ꯆꯤꯟꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯡꯅꯅꯕ ꯉꯥ ꯃꯔꯨꯝ ꯑꯇꯥꯎꯕ ꯆꯥꯎꯁꯤ ꯂꯥꯎ꯫ ꯇꯣꯔꯣ ꯁꯛꯍꯦꯟꯕꯤꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯅꯤ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯅꯔꯛꯂꯦ꯫ ꯊꯥꯕꯂꯩ ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩ꯫ ꯃꯦꯝꯆꯥ ꯆꯪꯉꯛꯇꯨꯅ, ꯍꯩ, ꯎꯅꯤꯡꯗꯦ, ꯑꯗꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯅ ꯐꯤꯁꯤꯗ ꯁꯥꯎ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪ ꯐꯤ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯉꯣꯜꯅꯅꯦ, ꯐꯤ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ, ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯂꯥꯛꯑꯅꯤ꯫ ꯃꯇꯝ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ꯫ ꯑꯩ ꯏꯃꯥꯈꯣꯏꯅ ꯄꯥꯝꯗꯕ ꯌꯥꯝꯕꯨꯡꯗ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯂꯩꯔꯣꯏꯒꯦꯕ꯫ ꯑꯩ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯇꯣꯛꯄꯤꯌꯨ ꯏꯃꯥ꯫ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯈꯤꯒꯗꯧꯔꯤ ꯍꯥ? ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯅꯨꯃꯤꯠ ꯂꯦꯞꯅꯒꯗꯧꯔꯕ ꯁꯤ ꯐꯥꯎꯕꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯅꯄꯥꯕꯨꯡ ꯂꯥꯛꯂꯒ ꯑꯃꯨꯛ ꯉꯥꯡꯂꯔꯅꯤ꯫ ꯁꯨꯠꯁꯥ ꯇꯧꯗꯨꯅ ꯂꯩꯔꯅꯨ꯫ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯟꯇꯣꯛꯂꯒ ꯉꯥꯡ ꯍꯟꯖꯤꯜꯂꯒ ꯉꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯊꯥꯕꯂꯩ ꯃꯥꯁꯨ ꯍꯥꯏꯖꯕ ꯆꯪꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯍꯧꯁꯥꯒꯨꯝ ꯊꯥꯕꯂꯩꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯃꯦꯝꯆꯥꯅ ꯂꯤꯛꯂꯥꯏꯗ, ꯍꯥꯏ, ꯆꯪꯉꯨꯔꯅꯨ, ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯅꯪꯅꯦ, ꯃꯥꯒ ꯀꯔꯤꯃꯇ ꯍꯥꯏꯅꯔꯨꯅꯨ꯫ ꯃꯥ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯅꯪꯅꯦ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯒꯅꯨ, ꯃꯇꯝ ꯈꯔꯗꯤꯅꯦ ꯃꯥꯒ ꯎꯅꯔꯅꯨ꯫ ꯂꯤꯛꯂꯥꯏ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯂꯤꯛꯂꯥꯏ ꯇꯞꯅ, ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯕꯤꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯂꯤꯛꯂꯥꯏ ꯊꯦꯡꯅꯔꯦ꯫ ꯕꯤꯔꯦꯟ ꯈꯧꯔꯥꯡꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯂꯤꯛꯂꯥꯏ ꯕꯤꯔꯦꯟ ꯎꯕꯗ ꯅꯤꯡꯗꯣꯟ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯕꯤꯔꯦꯟꯅ ꯂꯤꯛꯂꯥꯏꯗ, ꯂꯤꯛꯂꯥꯏ, ꯊꯥꯕꯂꯩ ꯈꯣꯏꯗ ꯆꯠꯂꯨꯔꯤꯔꯣ? ꯑꯧ ꯌꯥꯝꯕꯨꯡ꯫ ꯃꯥ ꯂꯩꯍꯧꯕ꯭ꯔꯣ? ꯀꯩꯗꯧꯒꯦ? ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯃꯣꯏꯔꯣꯝꯗ ꯃꯥꯜꯂꯤ, ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯂꯤꯛꯂꯥꯏ ꯂꯣꯠꯂꯨꯕ ꯌꯥꯕ ꯋꯥꯔꯤꯁꯨ ꯑꯣꯏꯗꯕ ꯑꯗꯨꯗ ꯁꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯌꯥꯝꯕꯨꯡ, ꯊꯥꯕꯂꯩꯗꯣ ꯏꯝꯐꯥꯜꯗꯒꯤ ꯃꯣꯏ ꯃꯃꯥꯍꯣꯏꯅ ꯍꯥꯏꯅꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯍꯥꯏꯕ ꯆꯪꯉꯛꯏꯅꯦ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯕꯤꯔꯦꯟ
Malem pumba asina kokthak aduda nantharakkpagum chaina phaurai. Kari Thabalaibu luhongani haiba. Hoi Yambung, manidi yam kana yazadi mama khoina sinbani. Haujiksu ai chatluribani. Indomchana mabu una halakte. Biren wakhal adu tarang marang amada laikre. Hoi mai hairamdana cycle adu induna lai. Liklai nuwaitana. Yambung, Yambung. Biren makhatana kari su khumlamdre. Kui kidri Thabalai magi ithak ipom haukiba. Matang chaba ngaizaduna thamogi ihuladu phongthokjarage haina ngaiduna leizaribani. Biren numit asidagi tumin machi ungduna ta laikre. Haina matamsu sum haukre Thabalai fana kanna mamada haizai. Adubu yaba kauba laikidre mikup khudingisu senaduna ta laikre. Thabalai fana kuire mana chak ising charaktaba. Kana amatana ngangba sakpusu ma khumlakidre. Kulla machagi matawadu yengba ngamdraduna memchada hairai. Memcha, nangbu nacha asigi matawsibu yengba ngamlibrani he. Luhongbase toklasin. Wasu yamna hainadringai sida. Karigi topano anam kanduna tawribani. Hayeng luhongnaga maina phajaki misu loina tawnabani. Makhoi mapagi adugumba sondam nandambado angangsigi mamangda uthokpirakano. Khitang ngaire matam lepnaba lakadaba. Hoini adubudi yenguni mana chawthao haibasu yade. Kanamtana kau ngangbisu khumdi. Angawbidongna phamungsida sut tawduna leiriba asibu nangbu yengba ngamlibra haibanida. Ho ngamme aikhoidi. Makhoi mapa yengba ngamdraganane changbirunu. Yum panba haibase araiba nate. Makhoina hojik khara kapsin lauksinabana yaba nate. Aine hayengi pochai ado khita lairukige. Nachanupi se khita senabiramu. Memcha ngang-ngangduna gaithel thokki. Memcha bina lei khangduna binagi manak aduda changduna. Iche semse kilo ani ahum khakta bibirao. Achauba khanbirao ko hayeng mi lakadauri. Kanano ne asuk chauba sem bijaningi sibo. Haima iche khoibu tadribo. Ichanupido imphaldagi sel paikraba imung amana haijaba lai. Adugine hayengse wa tupthoknagadauri adugini. Haima nachanupibo aikhoidi tadeni he. Aikhoina tabadi madu nai haina taida. Kadaidagi nabanoda iche nakhoisu onthokpa. Luhongbaga se chauna se tu sanaga se sum pakpani hapkadauri base. Is maraiba phaida nupa machadusu aikhoi Thabalai phangjaba asidia. Iche magi mapa chaba haibadunida. Thik nembana thala mubaga yaba nateda. Memcha bina butasano haina nacheta yaiduna nganglamlaga chatkri ahal aduna. Tawja sajai si yenguni he uning khidre laima. Sel khara payena. Bina su khangningna. Nate ije. Haujikidubu Thabalai luhonggadawri haiba natro. Mani aikoi su khangde. Machanupido makok chai kauba ngangba kari mata khumkidre haina ditai. Amana mu hairei. O chumme mama asina nupa adu yananaba semjilibra khangdeda. Nupa mayum aduna hek lakpa numit adudagini haiban. Thabalai madine yamna yazadaba madu. Adudagi ngawrini ye. Thabalaigi warina mayamsing adu maphamsing khudingmakta pungnin ninkre. Bina maso maga leinariba mari adudi hairudre. Mathamoi manungda masu nungaizade. Nongma bizoi dukal amada pochai kanna leiri. Toro adubu ubada. Ta bizoi nine. Toro bizoi ki manakta changaktuna. Ta bizoi po leiramiro. Leiramine. Kaino ahaw athumga yamna leida kari thawromga leike. Kaino harishibo nakhoibu pau tadribo. Kai pauna ta bizoi. Aikhoi thawbudo luhongdawre. Adugi hayengse walipnaba chakadawri. Aduda punanaba pochai leiramibani. Kaino haisibo asengbairo ta bizoi. Mani asengbani nakhoi tadriboire. Toro nungaitana. Adugi oire. Handak marakta thawbasi iu ude haisidi. Chumme aina di haibani. Asengbase nakhoidasu khangan ko haidana. Adubu masu matang ama icha chakidraba mali. Nangna sune sagen bibu saudanaba khara hayuko. Makhoigi ahalaman singna sinba oira mali. Hoi phare ta bizoi. Numisu tagadawri aisu changage.
ꯑꯩ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯈꯔ ꯑꯝꯇ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ꯫ ꯇꯣꯔꯣ ꯃꯥꯅ ꯑꯣꯏꯅ ꯁꯛꯍꯦꯟꯕꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯌꯨꯝꯗꯒ ꯆꯪꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯛꯍꯦꯟꯕꯤ ꯇꯞꯅ, ꯈꯪꯗꯦ, ꯍꯟꯗꯛꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯍꯤꯞꯇꯨꯅꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯤ, ꯈꯔ ꯈꯔ ꯆꯥꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯗꯣ ꯅꯪꯕꯨ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ? ꯇꯣꯔꯣ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯜꯂꯦ ꯁꯛꯍꯦꯟꯕꯤ ꯈꯪꯅꯤꯡꯅ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯇꯣꯔꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯐꯅ ꯀꯨꯏꯅ ꯇꯣꯔꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯇꯛꯃꯟꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯇꯥ ꯕꯤꯖꯣꯏꯗꯣ ꯊꯦꯡꯅꯩ, ꯑꯗꯨꯒ ꯇꯣꯔꯣ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗꯅ ꯀꯞꯂꯛꯏ꯫ ꯇꯣꯔꯣ, ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯑꯍꯦꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤꯕꯣ? ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯃꯤꯅꯝꯈꯤꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯛꯄꯅꯣ? ꯑꯩ ꯃꯉꯣꯟꯗ ꯂꯥꯟꯈꯤꯕ꯭ꯔꯣ? ꯁꯦ ꯑꯝꯇ ꯍꯥꯏꯌꯨ, ꯑꯩꯁꯤꯕꯨ ꯃꯥꯅ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯖꯥꯠꯂꯥ? ꯇꯣꯔꯣ ꯁꯛꯍꯦꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯞꯀꯅꯨꯁꯦ, ꯃꯥꯁꯨ ꯀꯩꯁꯨ ꯌꯥꯔꯝꯒꯗꯕ ꯃꯥꯟꯗꯤ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯕꯅꯦ ꯍꯥꯏꯕꯅꯤ, ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯣ, ꯑꯩ ꯁꯤꯜꯂꯛꯀꯦ, ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯇꯣꯔꯣ ꯁꯛꯍꯦꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯗꯨꯅ ꯊꯅꯝꯂꯦ꯫ ꯉꯥꯟꯕꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯖꯔꯛꯏ꯫ ꯆꯠꯅꯕ ꯆꯠꯅꯗꯕ ꯈꯪꯗꯦ, ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯧꯕ ꯃꯥꯁꯨ ꯂꯩꯕ ꯌꯥꯕ ꯈꯔ ꯂꯩꯔꯛꯏ꯫ ꯏꯃꯥ, ꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯈꯣ꯫ ꯏꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ, ꯅꯪ ꯄꯥꯕꯨꯡꯕꯨ ꯄꯨ ꯍꯥꯏꯕꯕꯨ ꯌꯥꯈꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯒꯥꯔꯤꯗ ꯄꯨꯒꯗꯕꯗꯨꯕꯨ ꯋꯥꯕꯁꯨ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯂꯥꯏꯃ ꯏꯀꯥꯏ ꯈꯪꯗꯦꯗ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯐꯖꯅ ꯁꯤꯜꯂꯕ ꯑꯁꯤꯗꯕꯨ꯫ ꯍꯣꯏ, ꯌꯥꯝꯅ ꯄꯨꯍꯟꯅꯤꯡꯕ ꯑꯗꯨꯅꯅꯤ꯫ ꯊꯧꯕ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕ ꯃꯥꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯥꯕꯜꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯆꯪꯕ ꯅꯠꯇꯦ꯫ ꯕꯤꯅꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯕꯤꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯕꯤꯔꯦꯟ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯇꯨꯝꯗ꯭ꯔꯤꯕ? ꯏꯃꯥ ꯍꯜꯂꯛꯑꯦ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ, ꯉꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ꯫ ꯕꯤꯔꯦꯟ ꯐꯅ ꯀꯨꯏꯔꯦ ꯃꯃꯥꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯨꯕ ꯌꯥꯒꯅꯤ? ꯕꯤꯅꯥ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯏꯃꯥ ꯈꯪꯏ, ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯊꯥꯕꯜꯂꯩꯗꯣ ꯉꯥꯎꯔꯦ, ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯔꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗ ꯋꯥ ꯋꯥ ꯂꯥꯎꯅꯍꯧꯏ꯫ ꯕꯤꯔꯦꯟ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯏ꯫ ꯕꯤꯔꯦꯟ ꯉꯛꯅ, ꯊꯥꯕꯜꯂꯩꯕꯣ, ꯍꯣꯏꯅꯦꯍꯦ, ꯋꯥ ꯂꯥꯡꯒ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯅꯤ, ꯅꯪꯕꯨ ꯂꯤꯛꯂꯥꯏꯅꯒ ꯍꯥꯏꯔꯛꯇ꯭ꯔꯅꯦ? ꯍꯥꯏꯔꯛꯇꯦ, ꯀꯨꯏꯔꯦ ꯃꯥꯒꯁꯨ ꯊꯦꯡꯅꯗꯕ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯍꯌꯦꯡꯗꯤꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯣꯔꯤꯕ ꯃꯥꯜꯂꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯨꯔꯁꯤ꯫ ꯕꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤ꯫ ꯕꯤꯔꯦꯟ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯊꯥꯕꯜꯂꯩ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯅꯪꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ? ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ? ꯅꯪꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯅ꯫ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯦ꯫ ꯕꯤꯔꯦꯟ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯇꯨꯅ ꯊꯧꯕꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯧꯕ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯊꯧꯕꯕꯨ ꯈꯥꯝꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯊꯧꯕ, ꯅꯪ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯁꯦ ꯑꯆꯨꯝꯕꯔꯥ? ꯆꯨꯝꯃꯦ ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪꯒ ꯑꯩꯒ ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯑꯩꯕꯨ ꯃꯤꯅꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯇꯥ ꯊꯧꯕ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯒꯦ? ꯑꯩꯁꯤꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯁꯛꯍꯦꯟꯕꯤ, ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯒꯨꯝꯁꯤ꯫ ꯁꯤꯗ ꯂꯥꯟꯕ ꯂꯥꯟꯗꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯅꯨꯄꯤꯗꯣ ꯄꯥꯕꯨꯡ ꯈꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯃꯗꯨꯗ ꯇꯥ ꯊꯧꯕꯅꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ? ꯌꯥꯕ ꯇꯥꯕꯅꯤ꯫
ahal lamangi mathakta aina kari hairuni nangsu nangi phagadaba khudong chagadaba ama yengkhro adum chatkhro masini punsi haibase nungsinaba loinamak thungnagani haibadi langani sagenbi makha amuk taba ngamda mamitagi mapi ado atat akham leitana sintharai thauba amukasu phare ai chalagi ngasi unariba sina aroiba oisi nangsu nungai nungai na lei asi hairaga thauba scooter adu thuna thauduna chat sagenbi matam kayadagi sagatjarakpa magi wakhalda tauduna leijarakpa adu karisu nataba mikup amana lamakhangda mangki sagenbi pirangna chotlaba mamit ani aduna ningamdana thaubabu yengduna leihawi hainakibagi matung inna Brojen amasung mamanaba kaya amaga loinana luhongbagi walusinaba harauna thoglai karomdagino khanghaude Brojengi mamanaba ibohalga thengnari ibohalna Brojenda hai itaw kadomdagino ni nangbo phaizo mo pumyat otobaga laisibo Brojena harauna ha icha chausilakbagi komai ni nebo adudi nungaiba pawni ni nate kanagi machano kari maming kaubagi thokchonggi kulagi machanupi adubuni kari thabalai haibido mane mane itaw luhongbaga ngadana lakadabani ko phairengi mangani panbada tarabani natin he itaw angang masen khangna janaduna chelibrane nate aikoi ahal masel hainabani kaino ne itaw nungbo hanaga karimata kanano amta hangaudrabro hairi subu itaw nate nachanu padu phana sufari selso tu pairi dubu nupina asuk yamna hongkraba kana sida kadaidagi hochandana Brojen ibohalna hairibudu karino haiba ma lausingba ngamde yam khangningna karino itaw nangna haininglibadu mayek sengna hita hayun nangbu aibu atopa kana amasu nate ibohal akoiba aduda haifet yengduna itaw nupi machado makokto sai ngawe hainaribasibu karimata tadrani Brojen ngakna kari ngawe haiba hoine haujiksu thengnabiraktro walang karimata ngangdana kachinamada adum leisinduna lei haibadaini Brojen masu chingnaba mapoklai memchana tawriba adu Brojenna changnuba matamda thabalai ahongba sakpham amada leihobado haujiktamak mathang khalai Brojen mayamang aduda ikaibana suloiri ibohalna amukasu itaw kashu khalunuda baton chatbasu nate masangamdaduna aduk tawbasu oiramba yai makhoigi imungda karino haibada hangdoknaraga matam kharada oirabasu yengnakoko phagani itaw na nganna wafamase haibi horibase yamna phare aikoi amuk yaujarukhigi phare adudi itaw aibulana lawganuko mina adu hainabaduda haibani karino haibadudi hana hodoknakoko hoi itaw lairiba mayam adusu ingak-ngaknai Brojen saubana sumai hauri sauna mayumda halai sumang maton adudagi nganbibu kaurai hai nganbi thoraula kaino hanbirakpaga isau hana tawbiribasibo ai loi haujik migi mamangda chaksi siredana ai loiredana mama sabi masi pumbase nangna ahi apa yamna sabadagi thokhiba ngaktani haima kari wano wadi sungai haidana ai loire kaije haisibu karino ba karino karano haibadudi haiba yaidana yengune nangi memcha haibiduna macha nupi angaubi adubu aikhoida namdana thajanaba hotnaramene he nganbi ngakna kaino hairisibo macha nupi dudi makok chaktana ngauna phaina kuira maline naduna leiba aikhoibuna apangba siduna luhongnaba numit leplasi lao haina kawradana aine lemna sungtok toy kayada tawba ngamlibano yengune madugi nupido lawaigi haunabi khangaroi uraroi kaina tawba saribanine hai ngangduna lebagi matam nate kadai nachanupadu kauthoro ngambi machabu kauruduna thaubasu pawadu tare Brojenna machada haujik nang kari khali hayo kadai dagino da babu angaubi nupiduga kamaina lemina doino ai ngamon luhongbase tongna da bamda haidopi ngaikho tapna karino haibado khanakisi haujik matam su lepnari migi mamangda izat haiba amasule layeng bada phagadaba oiragadi aikhoisu yauna yenglaga loiredana
Ngomoi. Aisu khalleba madu nupido makok chaamganine. Nongma moida chatluba kandasu isingdubo hekta joro haijilekne una. Adudi nangna hana haibu kaidoge ha? Ngawe khangamadi hana haibu kaidoge. Aidi adumna tawrongani haibadi kamain khanguni soiba mali. Aidi harisini ko luhongba sungong ngamaroi. Babung chatuna amu haidokpiruru. Ai angawi nupiga senaba ngamaroi. Ai ngamoi ko. Thauba hainabaga tagidre mana oina sauna chatkre. Memcha machagi nakta sauna lai. Hai anam kanbi sono chubi. Nana tawrisi kaino ha? Naku aduna changlaktuna nusina sel piraga mangol piriba duda nang wahai amata su haiwe yadro. Mina karini na khalamgani. Nangna tawribado karimata kanaru. Oizaba yamna sitnanaba thabak. Hauji luhongbasu tokpa yar. Lakliba phairimni mangani panba asida tar. Masidane nangna ngausinaduna sum leibadi yabro ha? Liklaisu thabalegi manakta leiri thabalai masu loina tai nangni sakliba adubu. Karimata khumde kapsu kapde hoisu haide maisu haide. Memcha sauna amukasu. Napunsi aduda sigumba nupase karamba numithada lakadawri. Handaki mapok sidi lairadan. Mapok khudingda phangaroi. Nungaina montek mondum mathakta leijarujo. Imphalgi hawa nungsit ado phangjarujo haibani. Lawai sida kachin amada napunsi ado somloisilagi khalibasibu karigino haibanida. Kulla memchagi khonjel aduda taba ngamdraba khangde changai. Magi nupida saurakna. Hai mama sabi chalo yare. Nangna tawribase ka ama hinmalabani ko. Masina adum sangatana imung ase kang khong chaiba nongmudi soiro. Chalo nasakto uningde. Nongmodasu tapna ingna sega maiga nupi ama oibagi haide. Laktana. Nang adukana ngangidugu imung asida mana pangba kana yauge ha? O ingna tapna ngangba ipuroiba. Nacha nupi asina ngausinadana leiribasidi karino haibadi nongmata hangde. Phari khaidine nakhoi mayamgi phalaktraba kandana aikhoida thangjinba. Aina silisibu magi phananaba natro. Hayeng mana wana nangna leiraga aikhoina yengba ngamkhidro. Hai yare chalo. Nang waramani chalo. Ngahakta potharu chalo. Aina chalo hairingai sidane nang yam thuna chalhoro. Memcha makhatana leiruragadi afaba oireroi khanduna thogatle. Kulla machagi nakta phamduna muna sangna tariba masam adubu nanbiduna tapna. Ipagi bema. Karino ni ichana tawriba aduba. Ningthi nungaina chaw thau haibasu yade. Phamung asida tumina adumna leiribasibu ipabu yengba ngamdrene he. Ichana pamdaba leirabasu ipada hayu. Ichagidamakta ai leirisidi. Kulla machagi mataw aduda yengba ngamdraduna mamittagi mapi tarai. Thabalai hairibadu karimata khumde adum tumina lei. Kullana liklaida amu. Liklai. Ichabu khara toina launi he. Nadom chagi khalugan. Nang na tasigi khaluko. Nang laktuna mabu wakhal khara nungaina bataw. Ipa magi mataw ase yengba ngamda. Nadom chana marol ama aine wakhalga amata thoktre. Hoi kaka aisu hairibani. Phare ngahak leminaro ko aisu asai phabu thokhi. Liklaina thabalaida. Thabalai kaino nangna tawisibo. Nangbu wa amuktadi nganguba. Mayamsina nangidamakta wanariba asibu nangbu karimata khangraba. Thabalai khumde tumina adumle liklai maso haiba yaba hai adubu thabalaigi mataw aduda waduna tokle. Liklai numit tare haina mayumda halakle. Thabalai chikna kanamta leitraba matam aduda mamitagi mapi sintharai. Yambong handak mapok asigi haibu yambong inakta leiba phangdana adumak leikigadra. Kaigino yambongna wa amta hairajib. Aibu lawba lawa yambong. Thabalai ngaihak amuk leiraga. Aibu sikrasira. Thamoina pamjadaba mahakki manakta. Sanglaba punsisi karamna lelugani. Ai sikibana hena phari. Aina khaliba wakhalse aranbani. Aina chatkhraga babana kari wehugani. Thabalai khanbagi loiba ngamba naikhidre. Sanglaba matam adu mawon ni mana khaliba wakhal mayam aduna pumnamak adu lakhalai. Laikagi maunaha amana. Liklai nangbu ngai khoni he. Kayagi nama nate
ꯅꯣꯏꯒꯤ ꯊꯥꯕꯜ ꯂꯩ ꯍꯥꯏꯕꯤꯗꯨꯕꯨ ꯉꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯀꯥꯏꯗꯩꯅꯣꯗ ꯏꯅꯝꯃ, ꯉꯁꯤꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯏ, ꯐꯩꯔꯦꯟꯒꯤ 5ꯅꯤ ꯄꯥꯟꯕꯗ ꯇꯥꯔꯦ꯫ ꯍꯩꯃꯥ, ꯁꯦꯡꯉꯕ꯭ꯔꯅꯦꯍꯦ? ꯁꯦꯡꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤꯌꯦ, ꯃꯌꯥꯝꯅ ꯊꯥꯕꯜ ꯂꯩꯁꯦ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯇꯃꯥ ꯍꯥꯏꯅꯩ꯫ ꯉꯥꯎꯔꯁꯨ ꯍꯣꯡꯗꯣꯔꯕ ꯑꯣꯏꯔꯦ? ꯃꯌꯥꯝꯅ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯅꯤ, ꯃꯥꯅꯒ ꯈꯔ ꯌꯥꯗꯕꯗꯨꯗ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯃꯈꯣꯏꯗꯒꯤ ꯍꯜꯂꯛꯏꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯀꯅꯥꯒꯤ ꯋꯥꯕꯨ ꯂꯧꯗꯣꯏꯅꯣ? ꯃꯄꯥꯟ ꯏꯄꯥꯟꯒ ꯑꯃꯠꯇ ꯊꯣꯔꯛꯇꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯥꯜꯂꯗ꯭ꯔꯥ? ꯂꯤꯛꯂꯥꯏꯃꯥꯁꯨ ꯊꯥꯕꯜꯂꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄ ꯑꯗꯨꯗꯤ ꯄꯥꯝꯖꯗꯦ꯫ ꯐꯅꯗꯤ ꯌꯥꯝꯂꯦ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ꯫ ꯂꯤꯛꯂꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯕꯤꯖꯣꯏ ꯃꯊꯥ ꯁꯥꯅ, ꯅꯠꯇꯦ, ꯁꯤꯗ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯉꯜꯂꯤꯀꯥꯟꯗꯨꯗ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯪꯗꯦ, ꯃꯁꯛ ꯈꯔ ꯐꯖꯩꯅꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯕꯨ꯫ ꯊꯧꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯐꯃꯨꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩ꯫ ꯕꯤꯖꯣꯏꯅ ꯀꯔꯦꯝꯅꯗꯨꯅ, ꯑꯃ ꯐꯪꯍꯧꯕ꯭ꯔꯁꯨ ꯐꯪꯍꯧꯗꯦ, ꯑꯃ ꯐꯪꯍꯧꯕ꯭ꯔꯁꯨ ꯐꯪꯍꯧꯗꯦ, ꯐꯔꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯒꯦꯟꯕꯤꯕꯨ ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯑꯃꯔꯣꯝꯗꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯄꯥꯞꯅꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦꯅꯦ꯫ ꯊꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ, ꯕꯤꯖꯣꯏ, ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯥ? ꯕꯤꯖꯣꯏ ꯉꯛꯅ, ꯀꯩꯗꯧꯕ ꯅꯨꯡꯗꯥꯡꯁꯤꯗ? ꯑꯩ ꯃꯥ ꯑꯣꯏꯅ ꯂꯧꯔꯨꯔꯒꯦ, ꯁꯒꯦꯟꯕꯤ ꯑꯣꯏꯅ ꯆꯦꯜꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯉꯝꯃꯣꯏ, ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯁꯤꯕ ꯁꯥꯔꯛꯇꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯀꯅꯤꯀꯣ ꯏꯕꯨꯡꯉꯣ, ꯏꯀꯥꯏꯕ ꯈꯪꯉꯨ, ꯃꯥꯏꯗꯣ ꯌꯥꯝ ꯊꯥꯔꯅꯨꯀꯣ꯫ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤꯕ, ꯁꯦ ꯂꯥꯛꯑꯣꯕ, ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ꯫ ꯅꯠꯇꯦ, ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯅꯕꯁꯨ ꯅꯠꯇꯦ, ꯅꯨꯡꯗꯥꯡꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯧꯔꯤꯒꯦ? ꯑꯁ ꯈꯪꯗꯦ, ꯂꯥꯛꯑꯣ, ꯊꯣꯛꯄ ꯃꯃꯥꯏ ꯂꯥꯛꯆꯅꯤ, ꯃꯤ ꯊꯥꯔꯒ ꯀꯧꯍꯜꯂꯨꯔ ꯂꯣꯏꯔꯦ, ꯑꯃ ꯍꯦꯛꯇ ꯇꯧꯔꯁꯦꯕ, ꯂꯥꯛꯑꯣꯕ꯫ ꯊꯧꯕ ꯕꯤꯖꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯕꯤꯖꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯏ꯫ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯁꯒꯦꯟꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯒꯦꯟꯕꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯎꯗꯦ꯫ ꯕꯤꯖꯣꯏꯅ ꯊꯧꯕꯗ, ꯑꯣꯏꯔꯔꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯉꯁꯥꯏꯗꯩꯅꯦ ꯉꯥꯏꯁꯦ, ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗꯦ, ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝ ꯑꯃ ꯍꯥꯏꯅꯔꯒ ꯆꯦꯜꯂꯁꯦꯕ꯫ ꯉꯥꯏꯍꯥꯛꯇꯪꯒ ꯌꯦꯡꯈꯤꯁꯦ, ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯤ, ꯍꯧꯖꯤꯛꯁꯦ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯅꯤꯌꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯊꯧꯕ ꯆꯦꯟꯁꯤꯟꯗꯨꯅ, ꯑꯃꯨꯖꯥꯎ, ꯅꯪ ꯏꯆꯦ ꯁꯒꯦꯟꯕꯤꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ, ꯑꯩ ꯁꯤꯗ ꯉꯥꯏꯍꯧꯔꯤꯅ ꯍꯥꯏꯌꯨ꯫ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯇꯜꯂꯤꯗ, ꯉꯥꯡꯉꯛꯀꯅꯤꯌꯦ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯇꯧ, ꯅꯣꯏꯒꯤꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯂꯥꯛꯑꯒ ꯈꯪꯒꯗꯕꯅꯤ, ꯆꯠꯂꯣ꯫ ꯑꯃꯨꯖꯥꯎ ꯇꯟꯅ ꯁꯒꯦꯟꯕꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯖꯥꯎꯅ, ꯑꯗꯨꯗꯤ ꯅꯣꯏ ꯁꯥꯟꯅꯍꯧꯔꯣꯀꯣ, ꯇꯥ ꯊꯧꯕ, ꯆꯦꯟꯗꯤ ꯆꯦꯟꯈꯤꯅꯨꯀꯣ꯫ ꯑꯃꯨꯖꯥꯎ ꯐꯥꯒꯤ ꯇꯧꯔꯝꯂꯒ ꯍꯜꯂꯛꯂꯤ꯫ ꯕꯤꯖꯣꯏꯁꯨ, ꯁꯒꯦꯟꯕꯤ, ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ, ꯍꯥꯏꯒꯗꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯅꯧ, ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯧꯕ, ꯅꯪꯁꯨꯅꯤꯀꯣ, ꯋꯥꯈꯜ ꯇꯥꯎ꯫ ꯕꯤꯖꯣꯏ ꯃꯥꯁꯨ ꯑꯅꯤꯗꯨꯒꯤ ꯇꯟꯖꯥ ꯄꯤꯔꯝꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯦꯟꯕꯤ ꯃꯥꯗꯤ ꯀꯨꯏꯔꯦ ꯊꯧꯕꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯁꯒꯦꯟꯕꯤ ꯀꯔꯤꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯊꯧꯕ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯁꯒꯦꯟꯕꯤ, ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕꯣ? ꯑꯩ ꯇꯉꯥꯏ ꯐꯗꯗꯨꯅ ꯇꯧꯕꯅꯤ, ꯄꯥꯕꯨꯡ ꯈꯣꯏꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯨꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯃꯨꯛ ꯄꯥꯝꯂꯤꯕꯒꯦ? ꯅꯪ ꯑꯩꯕు ꯋꯥꯔꯧꯒꯅꯨ, ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯏꯁꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯄꯥꯕꯨꯡꯗ ꯐꯅ ꯈꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯈꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯁꯒꯦꯟꯕꯤ ꯋꯥꯔꯧꯅ, ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯂꯥꯏ ꯐꯗꯤꯕꯤꯒꯨꯝꯅ, ꯊꯋꯥꯏ ꯄꯥꯟꯗꯕꯒꯨꯝꯅ, ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ, ꯄꯥꯝꯂꯦ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕ, ꯄꯥꯝꯗ꯭ꯔꯦ ꯑꯩꯕꯨ ꯏꯟꯊꯣꯛꯄ꯫ ꯁꯒꯦꯟꯕꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ, ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯗꯨꯅ ꯇꯧꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯁꯒꯦꯟꯕꯤ, ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯁꯒꯦꯟꯕꯤ ꯐꯅ ꯋꯥꯔꯧꯗꯨꯅꯁꯨ ꯁꯥꯎꯅꯤꯡꯗꯨꯅꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯖꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯆꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯀꯔꯝꯅ ꯌꯥꯗꯕ ꯉꯝꯒꯅꯤ? ꯁꯒꯦꯟꯕꯤ ꯊꯧꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯪꯊꯔꯛꯏ꯫ ꯁꯒꯦꯟꯕꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯗꯨꯅ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯕ꯭ꯔꯣꯖꯦꯟ ꯃꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ꯫
ꯁꯥꯎꯅꯤꯡꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤꯁꯤ ꯊꯤꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯤ. ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯨꯒꯅꯤ? ꯉꯥꯟꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯑꯉꯥꯎꯕꯤꯗꯣ ꯂꯧꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯅꯔꯕ ꯃꯥꯅ ꯐꯅ ꯉꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯋꯥ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯕꯅ ꯐꯩꯗꯅ. ꯑꯗꯨꯒ ꯆꯦꯜꯂꯁꯨ ꯃꯆꯦꯅꯤ. ꯑꯣ, ꯃꯥꯁꯨꯅꯦ ꯑꯉꯥꯎꯕꯤꯗꯣ ꯂꯧꯅꯤꯅ ꯄꯥꯈꯠꯇꯅ ꯇꯧꯔꯤ ꯑꯣꯏꯔꯅꯤ. ꯐꯅꯗꯨꯝ ꯐꯔꯦ. ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯍꯜꯂꯛꯑꯒꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯑꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯤꯔꯨꯔꯣ. ꯑꯉꯥꯎꯕꯤꯗꯨꯕꯨ ꯀꯅꯥꯅ ꯂꯧꯕꯤꯅꯤꯒꯦ? ꯕ꯭ꯔꯣꯖꯦꯟ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯐꯝ ꯈꯪꯂꯛꯇ꯭ꯔꯦ. ꯇꯁꯦꯡꯅꯃꯛ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯨꯟꯊꯣꯛꯂꯨꯕ ꯌꯥꯗꯕꯅ ꯁꯈꯦꯟꯕꯤꯕꯨ ꯄꯥꯎ ꯍꯟꯕ ꯆꯠꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ. ꯁꯟꯙ꯭ꯌꯥ ꯃꯇꯝꯒꯤ ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯃꯇꯝꯅꯤ. ꯃꯍꯧꯁꯥꯒꯨꯝ ꯂꯤꯛꯂꯥꯏ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ. ꯕꯤꯔꯦꯟ ꯀꯨꯏꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯀꯌꯥꯕꯨ ꯐꯥꯛꯇꯨꯅ ꯁꯥꯟꯅꯔꯤꯕ. ꯂꯤꯛꯂꯥꯏ ꯎꯏ ꯕꯤꯔꯦꯟꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯑꯗꯨ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ. ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯏ. ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯕꯤꯔꯦꯟ ꯂꯤꯛꯂꯥꯏꯗ ꯇꯞꯅ ꯂꯤꯛꯂꯥꯏ, ꯉꯁꯤꯗꯤ ꯊꯥꯕꯜꯂꯩ ꯌꯥꯎꯔꯛꯇꯦꯀꯣ? ꯌꯥꯝꯕꯣꯡ, ꯀꯨꯏꯔꯦ ꯃꯥꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯈꯤꯗꯕꯗꯣ. ꯑꯩ ꯃꯥꯅ ꯌꯥꯝꯕꯨꯡ ꯀꯧꯕ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ. ꯂꯤꯛꯂꯥꯏ ꯈꯪꯏ ꯕꯤꯔꯦꯟꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛ ꯑꯗꯨ. ꯂꯤꯛꯂꯥꯏ ꯇꯞꯅ ꯌꯥꯝꯕꯣꯡ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ. ꯋꯥꯍꯩ ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯒꯨꯝꯕꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯩ, ꯅꯠꯇ꯭ꯔꯥ? ꯕꯤꯔꯦꯟ ꯃꯥꯂꯪꯗ ꯇꯥꯎꯔꯨꯔꯕ ꯃꯤꯒꯨꯝꯅ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯂꯥꯛꯄꯒꯨꯝ ꯏꯍꯦ, ꯑꯩꯁꯦ ꯉꯥꯎꯔꯦꯗꯅ. ꯆꯠꯂꯣ ꯆꯠꯂꯣ, ꯏꯆꯟꯕꯨ ꯅꯕꯨꯡꯒꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯁꯦ ꯑꯃꯨꯛ ꯇꯥꯗꯨꯅ ꯂꯩꯍꯜꯂꯦ. ꯂꯤꯛꯂꯥꯏ ꯍꯥꯏꯐꯝ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯦ. ꯂꯤꯛꯂꯥꯏ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ. ꯑꯉꯟꯕ ꯑꯌꯨꯛꯅꯤ. ꯀꯨꯜꯂ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯀꯨꯜꯂ, ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦꯍꯦ. ꯇꯥꯗ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ. ꯅꯪ ꯇꯥꯗꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦ ꯑꯗꯨ ꯈꯪꯗꯗꯨꯅ ꯍꯪꯕꯅꯤ. ꯃꯌꯥꯝꯅꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯤꯗ. ꯇꯥꯗ, ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯅꯅꯣꯅꯦꯍꯦ? ꯅꯈꯣꯏꯕꯨ ꯂꯥꯏ ꯇꯤꯟꯒ ꯈꯨꯔꯨꯝꯗ꯭ꯔꯒꯅꯦ? ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏꯕꯣ. ꯀꯨꯜꯂ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯊꯥꯕꯜꯂꯩꯕꯨꯅꯤꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ. ꯆꯨꯝꯃꯤ, ꯂꯨꯍꯣꯡꯒꯗꯧꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯥꯗꯦꯅ. ꯍꯦꯔꯥ ꯀꯨꯜꯂ, ꯃꯌꯥꯝꯗ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ. ꯅꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯌꯦꯡꯐꯝ ꯑꯐꯕ ꯑꯃ ꯂꯩ. ꯑꯗꯨꯗ ꯆꯠꯂꯨꯆꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ. ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯣꯠꯇꯅꯒ ꯇꯧꯏꯅꯦ. ꯅꯠꯇꯦ ꯇꯥꯗ, ꯑꯩ ꯋꯥꯐꯝ ꯑꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯏꯆꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯥꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯅꯣ? ꯏꯍꯦ, ꯋꯥ ꯂꯥꯡ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯋꯥꯈꯜ ꯆꯣꯏꯔꯤꯕꯤ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯦ. ꯊꯥꯕꯜꯂꯩ ꯉꯥꯎꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯇ ꯇꯥꯗꯕ꯭ꯔꯅꯦ? ꯀꯨꯜꯂ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ. ꯇꯥꯗ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯅꯔꯕ꯭ꯔꯣ? ꯍꯥꯏꯅꯩꯕꯣ. ꯑꯩꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯉꯤꯕꯁꯤꯅꯤ. ꯀꯨꯜꯂ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯀꯨꯜꯂ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ. ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ. ꯍꯩ ꯃꯦꯝꯆꯥ, ꯅꯪ ꯁꯤꯗ ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯂꯥꯎ. ꯃꯦꯝꯆꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ? ꯆꯠꯂꯣ, ꯅꯪ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯇꯣꯛꯅꯅꯕ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ. ꯀꯔꯤꯅꯣꯗ, ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕ ꯑꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯁꯦꯜꯗ ꯃꯤꯀꯥꯕ ꯑꯗꯨꯅ ꯅꯆꯥꯒꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯦ, ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯅꯕ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ. ꯀꯔꯤꯅꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯕꯒꯦ? ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯅꯆꯥ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪ ꯀꯔꯤꯃꯇ ꯈꯪꯗꯦ. ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯗꯕꯒꯤ ꯈꯔ ꯀꯞꯄꯁꯤꯔꯣ? ꯃꯁꯤ ꯈꯛꯇꯅ ꯅꯪꯅ ꯎꯔꯤꯕꯁꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯉꯥꯎꯔꯦ, ꯊꯥꯕꯜꯂꯩ ꯉꯥꯎꯔꯦ ꯍꯥꯏꯅꯔꯤꯕꯁꯤ ꯅꯪ ꯀꯔꯤꯃꯇ ꯇꯥꯗꯦꯅꯦ? ꯇꯥꯅꯤꯡꯗꯦꯗ.
ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ. ꯏꯁ, ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯥꯎꯔꯦ ꯀꯥꯏꯅ. ꯃꯈ꯭ꯌꯥꯠ ꯑꯗꯨ ꯁꯦꯠꯀꯦ. ꯃꯊꯧꯅꯥ ꯂꯩꯕ ꯀꯅꯥꯝꯇꯅ ꯍꯥꯏꯁꯅꯨ. ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯁꯅꯨꯕ. ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯉꯥꯟꯕꯤꯅ, ꯑꯩꯅ ꯍꯥꯏꯔꯦ, ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯍꯥꯏꯔꯦ. ꯅꯪ ꯑꯩꯕꯨ ꯐꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯀꯨꯜꯂ ꯑꯃꯗꯤ ꯃꯦꯝꯆꯥ, ꯕ꯭ꯔꯣꯖꯦꯟꯒ ꯉꯥꯟꯕꯤꯒꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ, ꯇꯥꯗ, ꯏꯆꯦꯝꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯈꯤꯁꯤ. ꯃꯈꯣꯏ ꯃꯄꯥꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕ. ꯉꯥꯟꯕꯤ ꯁꯥꯎꯅꯤꯡꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏꯁꯨꯅꯦ ꯅꯥ ꯄꯥꯟꯗꯕ ꯃꯤꯠ ꯎꯗꯕ ꯑꯃꯠꯇ ꯅꯠꯇꯦ. ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯉꯝꯒꯗꯧꯔꯤꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯂꯣꯏꯅ ꯈꯪꯂꯤ. ꯀꯨꯜꯂꯅ ꯕ꯭ꯔꯣꯖꯦꯟꯗ, ꯗꯥꯗꯥ, ꯏꯃꯨꯡꯗ ꯐꯝꯃꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯨꯜꯂ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯅ ꯅꯨꯡꯁꯤꯅꯤ. ꯏꯅꯥꯎꯗ ꯏꯅꯥꯎ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯦꯝꯆꯥꯅ ꯑꯃꯨꯛ, ꯇꯥꯗ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ. ꯃꯦꯝꯆꯥ, ꯃꯇꯥꯡ ꯆꯥꯗꯅ ꯅꯊꯧꯅ ꯌꯥꯝꯅ ꯎꯠꯊꯣꯔꯛꯀꯅꯨ. ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔꯁꯨ ꯈꯪꯅ ꯍꯤꯡꯕ ꯇꯝꯃꯨ. ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯄꯦꯟꯊꯣꯛꯅ ꯂꯩꯌꯨꯅꯦ. ꯉꯥꯟꯕꯤꯅ ꯇꯥꯎꯄꯣꯛꯇꯨꯅ, ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯗꯅ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯄꯤꯁꯤꯜꯂꯒ ꯂꯥꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯥꯎꯔꯗꯤ ꯉꯥꯎꯋꯦ ꯍꯥꯏꯌꯨ, ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯄꯤꯕꯤꯒꯦ. ꯅꯪꯕꯨ ꯍꯦꯟꯕ ꯀꯌꯥ ꯀꯌꯥ ꯑꯃꯁꯨ ꯄꯤꯗꯨꯅ ꯂꯥꯛꯏ. ꯑꯉꯥꯎꯕꯤ ꯅꯨꯄꯤꯗꯤꯅꯦ ꯏꯃꯧꯁꯨ ꯑꯣꯏꯖꯅꯤꯡꯗꯦ ꯏꯕꯦꯝꯃ. ꯀꯔꯤꯅꯣꯗ, ꯏꯆꯦꯝꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯏꯆꯥꯗ ꯕꯗꯅꯥꯝ ꯑꯃꯨꯛ ꯄꯤꯁꯤꯟꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ. ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯇꯨꯃꯤꯟ ꯂꯩ. ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯀꯨꯜꯂ ꯕ꯭ꯔꯣꯖꯦꯟꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯗꯥꯗꯥ, ꯅꯅꯥꯎ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ. ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇꯨꯅ ꯈꯪ. ꯏꯆꯥꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯖꯒꯅꯤ. ꯑꯁꯨꯝꯅ ꯏꯆꯥ ꯀꯩꯁꯨ ꯇꯥꯗꯒꯤ ꯌꯨꯝꯗ ꯊꯥꯖꯔꯛꯂꯨ. ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯣꯛꯂꯕꯁꯨ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯕꯁꯨ ꯇꯣꯛꯂꯁꯤ. ꯂꯨꯍꯣꯡꯕꯗꯤ ꯇꯣꯛꯑꯦꯅ. ꯅꯆꯥꯅꯨꯄꯤ ꯉꯥꯎꯋꯦ ꯍꯥꯏꯕ ꯇꯥꯕꯗ ꯏꯆꯥꯅ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏ. ꯃꯗꯨꯒ ꯍꯣꯡꯕ ꯇꯥꯔꯦ. ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯦꯝꯆꯥ ꯁꯥꯎꯅ, ꯀꯔꯤꯅꯣꯗ ꯇꯥꯗ, ꯀꯅꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯅꯣ? ꯇꯥꯗ ꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯕ ꯑꯁꯤꯗꯕꯨ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤꯅꯦ ꯏꯖꯠ ꯗꯥꯕꯤ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ. ꯏꯆꯥꯕꯨ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ. ꯉꯥꯟꯕꯤꯅ ꯑꯃꯨꯛ, ꯑꯣ ꯇꯥꯜꯂꯛꯑꯣ, ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯕ ꯁꯦꯜꯗꯨ ꯄꯤꯔꯒꯦ. ꯑꯉꯥꯎꯕꯤꯁꯦ ꯏꯃꯧ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯀꯌꯥꯅ ꯄꯤꯊꯣꯛꯀꯦ ꯈꯪꯉꯕ? ꯄꯥꯝꯖꯗꯤꯌꯦ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯀꯨꯜꯂ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯀꯨꯜꯂ ꯁꯥꯎꯅꯤꯡꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ. ꯇꯨꯃꯤꯟꯅ ꯂꯩ, ꯆꯤꯟꯊꯤꯕꯤ. ꯕ꯭ꯔꯣꯖꯦꯟ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯍꯥꯏ, ꯆꯠꯁꯤꯂꯥ. ꯃꯆꯥꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯝꯗꯦ. ꯆꯥꯎꯈꯠꯇꯕꯒꯤ ꯍꯧꯅꯕꯤ, ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯜ. ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ. ꯂꯥꯎ ꯂꯥꯎ. ꯕ꯭ꯔꯣꯖꯦꯟ ꯉꯥꯟꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯉꯥꯟꯕꯤ ꯃꯈꯣꯏꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ. ꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯃꯦꯝꯆꯥꯅ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯑꯗꯨ ꯀꯟꯅꯁꯨ ꯁꯥꯎꯔꯤꯕꯅꯤ. ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯗ꯭ꯔꯦ. ꯀꯨꯜꯂ ꯁꯥꯎꯅꯤꯡꯅ, ꯅꯃꯥꯏꯗꯣ ꯄꯥꯟꯗꯕꯅꯤꯅ ꯅꯪꯗꯤ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏꯅꯦ ꯍꯥ? ꯆꯠꯂꯣ. ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯊꯣꯛꯂꯕ? ꯅꯪꯅꯦ, ꯅꯉꯛ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯒꯅꯤ ꯈꯪꯉꯣ ꯑꯩꯅ. ꯀꯨꯜꯂ ꯁꯥꯎꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤ. ꯃꯦꯝꯆꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ. ꯃꯦꯝꯆꯥ ꯃꯆꯥꯗꯨꯗ ꯃꯤꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯛꯏ. ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯊꯔꯛꯂꯦ. ꯊꯥꯕꯜꯂꯩ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏ. ꯊꯥꯕꯜꯂꯩ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅ ꯊꯤꯅ ꯆꯩꯔꯝꯕ ꯉꯥꯡꯂꯝꯕ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ. ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯥꯕꯜꯂꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯃꯔꯣꯝꯗꯁꯨ ꯊꯥꯕꯜꯂꯩ ꯇꯞꯅ ꯇꯞꯅ ꯂꯩꯁꯥ ꯇꯝꯂꯛꯄꯒꯨꯝ ꯐꯥꯎꯖꯔꯛꯏ. ꯕꯤꯔꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯣꯡꯅ ꯆꯈꯥꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯆꯤꯛꯄ ꯑꯗꯨꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯕꯤꯅꯥ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯃꯆꯥꯕꯨ ꯀꯧꯕ ꯊꯣꯛꯂꯛꯏ. ꯕꯤꯅꯥ ꯃꯆꯥꯅ ꯆꯤꯟꯇꯥ ꯄꯨꯔꯤꯕ ꯃꯔꯝ ꯈꯪꯏ. ꯕꯤꯅꯥ ꯕꯤꯔꯦꯟꯗ ꯇꯞꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯜꯂꯨꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯕꯤꯔꯦꯟ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ, ꯏꯃꯥ,
ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕꯁꯦ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯅꯆꯥ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏ ꯆꯥꯛꯄ ꯋꯥꯔꯧꯕ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯝꯒꯅꯤ, ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯆꯥ ꯑꯩꯒꯤꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ, ꯑꯩ ꯈꯪꯏ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯔꯨꯕ ꯌꯥꯒꯅꯤ? ꯃꯃꯥ ꯃꯄꯥ ꯂꯩ, ꯐꯅꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯔꯥꯏꯅ ꯇꯧꯖꯔꯁꯅꯤ꯫ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯝꯅ ꯃꯥꯅ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯔꯨꯒꯅꯤ? ꯏꯃꯥ, ꯃꯥꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ? ꯏꯃꯥꯒꯤ ꯕꯤꯔꯦꯟ, ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ? ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯒ ꯀꯩꯗꯧꯅꯤ? ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯎꯔꯒꯅꯦ ꯏꯃꯥ ꯌꯥꯝꯅ ꯁꯣꯟꯊꯩ, ꯇꯧꯐꯝ ꯈꯪꯗꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ꯫ ꯕꯤꯔꯦꯟ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯊꯧꯅꯥ ꯍꯥꯞꯂꯕꯒꯨꯝ ꯏꯪꯊꯍꯜꯂꯝꯕꯒꯨꯝꯅ ꯐꯥꯎꯔꯛꯏ꯫ ꯕꯤꯅꯥ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯨꯏꯍꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯕꯤꯔꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯕꯤꯅꯥ ꯃꯆꯥꯗ, ꯀꯅꯥꯅꯣꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯕꯣ? ꯕꯤꯅꯥ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯂꯩ ꯊꯣꯡꯖꯤꯟꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯕꯤꯅꯥ ꯊꯥꯕꯂꯩꯕꯨ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯇꯦꯟ ꯊꯥꯎꯃꯩꯒꯤ ꯃꯩꯔꯤ ꯑꯗꯨ ꯂꯩꯈꯠꯂꯛꯏ꯫ ꯕꯤꯅꯥ ꯊꯥꯕꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ, ꯊꯥꯕꯂꯩ, ꯊꯥꯕꯂꯩ ꯕꯤꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯨꯡ꯫ ꯊꯥꯕꯂꯩꯅ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯕꯤꯔꯦꯟ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯕꯂꯩ ꯃꯤꯠꯀꯤ ꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯑꯩ ꯈꯪꯏ, ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯧꯁꯤꯟꯕꯤꯔꯣꯏ ꯍꯥꯏꯕ꯫ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯇꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯩꯇꯅ ꯅꯁꯨꯝ ꯂꯥꯡꯒꯤ ꯑꯉꯥꯎꯕꯤ ꯑꯣꯏꯕꯅꯤ ꯌꯥꯝꯕꯨꯡ꯫ ꯊꯥꯕꯂꯩ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯟꯊꯨꯡꯐꯝꯗꯤ ꯑꯩ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯛꯀꯅꯨ ꯌꯥꯝꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯂꯩ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯏ꯫ ꯕꯤꯔꯦꯟ ꯊꯥꯕꯂꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯐꯥꯗꯨꯅ, ꯊꯥꯕꯂꯩ, ꯅꯪ ꯆꯠꯈꯤꯅꯨ꯫ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯐꯥꯎꯔꯒꯅꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯂꯩꯅꯝꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯏꯪꯊꯍꯟꯕꯤꯌꯨ꯫ ꯑꯩꯗꯤ ꯊꯥꯕꯂꯩꯒꯤ ꯂꯩꯅꯝꯗ ꯉꯥꯎꯖꯕꯅꯤ, ꯅꯪꯒꯤ ꯂꯩꯈꯣꯡꯕꯨ ꯁꯪꯖꯅꯤꯡꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯈꯤꯒꯅꯨ꯫ ꯊꯥꯕꯂꯩ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯕꯤꯔꯦꯟꯒꯤ ꯄꯥꯛꯂꯕ ꯊꯕꯥꯛ ꯑꯗꯨꯗ ꯇꯞꯅ ꯉꯥꯊꯔꯛꯏ꯫ ꯕꯤꯅꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯕꯤꯅꯥ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥ ꯖꯃꯥꯁꯨ ꯂꯩꯆꯤꯟ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯊꯧꯕꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯄꯨꯟꯁꯤ ꯂꯩꯄꯨꯡ ꯁꯦꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯤꯌꯥꯝ ꯑꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯅꯩ, ꯊꯥꯕꯂꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯗꯨꯅ ꯕꯤꯔꯦꯟꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯊꯥꯕꯂꯩ ꯑꯉꯥꯎꯕꯤꯒꯤ ꯕꯣꯔ ꯕꯤꯔꯦꯟꯅ ꯑꯣꯏꯔꯒꯅꯤ꯫ ꯊꯥꯕꯂꯩ ꯑꯉꯥꯎꯕꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯨꯜ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯦꯡꯅꯈꯤ ꯍꯥꯏꯅꯈꯤ꯫